Mamana machabu nungsibadi mapal naidraba samudraga changdamnai loiba naide hainasu hainai. Mama lukhrabina machagi damakta mangjariba manglanasi kayamuk yamna chawbage haibadu muk yengminasi. Lengchen meksi mayam mangang pakhana taramna okchari ngasi amuk mayamgi damakta anauba film ama puduna laksari. Ngasi pujarakliba film asigi mamingdi The New Classmate, anauba classmate. Film asigi ahanba sinda Agragi middle class family singe leifam oiriba mallaba baragi ka amada Chanda amadi mahaki machanapi apu tumduna leramliba adu ulakhi. Chandana machanapi bu class atpa thengkhragani haiduna hodokli ngasina ahanba school chatkadaba numitnina nganta hawgalo haiduna su machanapi bu hodokli. Mathangi sendana Chandana ayuki thabak punamak loshalaba matungda machanapi amadi mahakna chananabagidamata breakfast semduna lerami. Adubu haujuk phaba machanapi apudi haugatri maramaduna Chandana machanapi bu yamna nungshina hodokli ngasina ahanba class 10 kagadabanina ngasidangdi nganta chatnanabu honau haiduna hodokli. Mathangi sindana Chanda su mahaki thabak chatnanabagidamata phiron lochinduna lerami mahakna phiron lochina machanapi bu haujuk phaba hodokpa leptri. Class chatpa matamda iru maitha jaraga ningthina chatlu lai khoramlamraga phajana chatlu haiduna machanapi da sinari. Machanapi na school da pugadaba tiffin gi thampam magi school uniform gi lepham punamak hairaduna machanapi bu hodokpa leptri. Chandana machanapi bu hanna hodokpa sida machanapi apusu mamaidadi haugalakle. Chandadi mahaki tabak thengba yadabanina machanapi da lupa 10 piramlaga horen namanaba singa achapo chaminau haiduna machanapi da cross oinanaba paisa khara pirammi. Masigi matungda machanapi bu ningthijana chatlu haiduna cheksinna sinaramlaba matungda Chandasu mahaki thabak chatnanabagidamakta thorakki. Mayamnasu hena khangnaramagani hojik 2025 ki IPL hokre game gi nungaiba khata lobiganu game dagi su kanaba lobiyu. Aigi oinadi paisa tangi harabadi khwaidagi kanaba reliable oiba source ka tuda sijanabiyu. Aigi oinadi 1xbet ki service tu thajaba lay 1xbet ki convenient oiba application su lay. Application asi khwaidagi ilailana sijanaba yanaba mawongda semkhraba application ni fast withdrawal ga loinana tongan ba payment option kaya ama su laydi masigi loinana 24/7 client support su laydi. Hapta khudingi 45k dagi horaga 1300,000 phaba bonus amadi cash prize laydi. Maramaduna comment yarba link ta changbiraga aigi code mangang sijanaraga register tawba matamda 66k phaba bonus. Chandana thorokpa matamda mahaki jumthangnabi Sajia da hairami ichanapido mamitti singhorabani adubu school chakani chaloi khangde nangna khita yengbiramu hairamaga Chandasu magi thabak maphamda chatkhre. Mathangi sendana apu itheng thenge hogalaglaga class nang hororoi haiduna hathu phiron lachinduna lerami. Aduga asomdana Chandadi laisang amada laktuna isorda thamoi sengna haijari mahaki machanapi apu handakti class 10 karabanina class 10 asidangdi pass tawhanbiyu haiduna isorda nijari. Mathangi sendana Chanda magi thabak maphamda laklami. Chanda mapam maduda leibi maming leirabi miyamna sakhangnarabi Dr. Diwan gi mayumda helper oina thabak suduna leibini. Chandana Dr. Diwan gi mayum yapchilakpa matamda imungi khabar puduna changlakki aduga Dr. Diwan da yamna nungsina iche ai lakle haduna harau wari sanari. Dr. Diwan su nang laklabanina cha hawba mathaklasi haduna hairi. Mathangi sendana apugi school gi principal aduna school gi assembly tawduna lerami adubu school gi anthem kanna chaklingai tanja aduda apu itheng thengai assembly mayam lepnariba mafam aduda chensilakki. School adugi khwaidagi strict oiraba principal aduna apu mayam maraktai kauthokduna magomlaba school thengna lakpa singi marakta lepu haduna kauthokli. Principal na school da thengna lakpa angang sing adubu makhut thangatuna lephalami adubu makhut thangatuna lepliba nupi singi marakta apugi mamanabi Sweetie su yarami makhoi anidi thengna lai haibagi nungaitabga phaude principal gi matawuda makhoi ani changdana sitharaga tumin noknari. Tanja sida pintu ko banupa macha amasu itheng thengai assembly yawnaraba chensilai angang adasu principal na mayam maraktai kauthokduna athengba apu amadi Sweetie gi manakta lefalami. Apu Sweetie amadi pintu makhoi ohumdi luna tinaba mamanaba ngaktani khwaidagi su lari haitaba khwaidagi su ngauchinaba angang ni haina loba yai. Mathangi sendana Dr. Diwana Chanda da hanglai nange na chanapi apuri handak class 10 ka dunatra mahapu school chat horabra. Chanda na khumlai school chat na ba hawdi hawdoklamrabani mahaki shinbalang masu punamak loiramlabani adubu tambadi ngamde school chat pagi mahuta kadai da koi leramdoino khangde magi damakta khanbada aise pok ka horabani haduna Chandana mahaki makokta horiba pok ama ani du Dr. Diwan da ulami. Mathangi sendana apudi mamana haibaga tawbaga class ka yaudubida beranda da mamana ba makhoi uhum kochat chatuna lerami pintuna hairai aidi haujiktagi hauna English tamba hauradweni hayengwai chauraba matanda aikhoi baba dauna taxi driver oinanaba apuna karemnaraduna hairai driver oinanabagi damakta English khangdrasu yani
Pintuna yamna chauthokchana hairei icham chamba driver nate achau achauba sahab singbu kaithau thauduna puriba uniform litpa tupi uppa AC yawba gari thaugadoini Pintuna amuk nupi sing aduda hanglei nakhoi de hangwai chawraga gari tawgadoino apuna noladuna khumlei gari bu tawnege chahi mari gi matungdadi ekhoisu luhongani luhongma matam ngaiba oina cinema kharayeng TV drama khara yengduna adum laitamni Mathangi sendana apu mamanaba singalwenana class yauduna lerami makhoi class duda ikhang khangodana principal changlai principal changlakpo ubada apuna hairei asigi hingchabasina kaidogi khoi class ta changlak lino Sweetie na hairei class 10 gi maths ti ekhoi gi principal na takpani apudi hanadigi hauna maths ka khara sonduna lebanina mahakti matha sabda loikre principal na mahaki class loba hodringeda angang singa dubu pokning thogat pibo oina hairi Class 10 gi result asi gi matung ina nakhoi gi tungi punsi gi maikai lep ka doribani adubu principal na aduk thawai yauna maya ba pokning thogat na bagi damakta hairi ba pong mataw du ubada apu amadi mahaki mamanaba singdi sitha tumin noknari Sweetie na mo hairei ekhoi class ki topper aman hairiba nupa asidi ekhoi gi principal na maths takani haibasida kaya da harauri no yengu haiduna amanda amuk yengduna makhoi humdi pangnok ta nokli Asomdana Chandadi numit yung bafawa Dr. Diwan ngi mayimda thabak toramlaba matungda mahaki mathangi thabak tawnanabagi damta nungsha marak aduda makhongna laklami aduga machanupi apudi asomda school da class yawa matamda langi haiduna mapanda oina lefanduna lerami Chandadi maru marang sungba apikpa factory amada mahaki anishuba thabak oina sinmi oina thabak tawduna leiri warak laba matamdana factory adudagi ising khuya ama thaktuna pathajari aduga machanupi apudi mamanabi singalwenna asomda chen jongduna sanari mamanabi ramba paisa aduna mamanabi mayam punduna loina mak chathok minari mathangi sendana machanupi apuna school halakpa matamda mama macha makhoi ani ngahak wari sanaduna lerami mamana hanglei nangi school di kamdawi apuna thawa isa sadana khumai hanagi hamuni lairik khaktani thaba hengaliba mathangi sen amadana Chandana mahaki numidang wairangi thabak oina dobi mayam ga punduna phi suminaba du ulakli mahaki phi subagi thaba ase loraba matungda amuk mafam adugi khungup saba apikpa company amada khungup sing adu pack tawbagi thaba amuk helper oina thabak tawri Chandana machanupi amadi makhoi ani gi hingnanabagi damakta ayuktagina numidang wairam phawba kochen chenduna thabak tawraba matungda Chandana nungdang da mayum halakpa matamdana machanupi makhoi ani na chananaba ahaw thum achapot kaya ama lerakli mamana lerakpa achapot adu machanupi makhoi ani na chaminaraba matungda ngahak bunna senma yengminaduna nongmagi makhoi gi mathau loraduna pathana khre Mathangi ayuktasu ngarangumna Chandana thabak chalamdaida machanupi ba hawdokpa yaba hawdokli mahakna chalamdaida machanupi gi cross oina na ba haiduna paisa lupa 10 kun piramlaba matungda Chandasu mahaki thabak mafamda matam chana yaunana ba hathu chatkhre Chandana di mahaki chegaraba sandal adu phawa laidaba makai photuna sizinari adubu machanupi gi ne hairadi phajaba khungup machanupi na apama khungup khanduna leibiri Mathangi sendana mama macha tuminaramdaida apuna hairei pintu di maraiba phakre mapagi matunginduna masu taxi driver oirani haibani Chandana machanupi da hangai nangdi kari oige hana khalige adubu apunadi karisu thawa sadana hairei adugi wakhan ga khandeda wakhan khaluraga tumba yadanabani haiduna maningon thoktuna bu tumthokre adubu Chandadi wakhal aduna maram oiraga tumthabaga amata yakidre Mathangi senda Chanda amadi Dr. Diwan makhoi ani na pochai leminaba lakpa matamda Chandana ikai hanglai iche nangna Dr. Tamokpa matamda lupa kaya changkibage Dr. Diwana khumlai ekhoi gi matamda di paisa kaya changkide lupa lakh ama ani na yaki adunani aina Dr. oiba ngamhorise adubu haujiki matam asidadi lairik tamba haibsi karbar onthokrabanina haujiki matamdadi lakh 50 dagina karor ama phawba changbasu yai Chandasu machanupi bu Dr. ama oheninglubani adubu changadoriba paisa mayam adugi khallubada Chandadi wakhal khanbam khangkide masada akiba ama bu phawrakhi Mathangi sendana Chanda ngasisu machagi tungi future gi maramda khallubada tumthaba yadana lerami maram aduna Chandana machanupi da hanglai apu nangdi hangwai chawraga kari oiningi apu na khumlai aidi helper oini pauko mase tabada Chandana machanupi bu masanik tuna hawdolaga hanglai kariba nangna oini habado apuna su mamit mana singboy singdawai toraduna hairei Dr. gi machana Dr. oikiba engineer gi machana engineer oikiba aduga helper gi machana su helper adum oitabani Chandana yamna sauna kupakna thage toraduna hairei matung manau adugumba amu hana panganu aina ayuktagina nungdang phawa kochen chenduna thabak wana suduna nangbu lairik tamhalibasi migi helper oinana banatte amuksu Chandana mathwai nungaitana hairei migi helper oiba haibase karino haiba nangna khangdraba male machanupi dasu amuk yamna sauna hairei Pitribida oiningba ama ojasanu adubu kaidonungda nangna helper di oiba yaroi apudi mana hairibaduda alanba kari yauge hairamaga onthoktunabu tumduna lithok
ꯑꯗꯨꯒ ꯆꯟꯗꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯕꯒꯨꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯟꯗꯥꯅ ꯗꯥꯛꯇꯔ ꯗꯤꯋꯥꯟꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯈꯣꯏꯗꯧ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯨꯛꯊꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯨ? ꯅꯨꯡꯗꯥꯡꯒ ꯑꯃꯠꯇ ꯇꯨꯝꯃꯛꯇ꯭ꯔꯕ꯭ꯔꯥ? ꯆꯟꯗꯥꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯏꯆꯥꯅꯨꯄꯤ ꯑꯄꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯩꯒꯨꯝꯅ ꯃꯤꯒꯤ ꯍꯦꯜꯄꯔ ꯑꯣꯏꯅꯤ ꯍꯥꯏꯔꯤ, ꯗꯥꯛꯇꯔꯒꯤ ꯃꯆꯥꯅ ꯗꯥꯛꯇꯔ ꯑꯣꯏ, ꯍꯦꯜꯄꯔꯒꯤ ꯃꯆꯥꯅ ꯍꯦꯜꯄꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯐꯝꯅꯤ, ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯂꯣꯖꯤꯛ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯕꯗꯨꯜ ꯀꯂꯥꯝꯁꯨ ꯉꯁꯤ ꯉꯥꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯕꯅꯤ꯫ ꯆꯟꯗꯥꯗꯤ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ, ꯑꯕꯗꯨꯜ ꯀꯂꯥꯝ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ? ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯍꯥꯏꯔꯛꯏ, ꯑꯕꯗꯨꯜ ꯀꯂꯥꯝ ꯉꯥꯃꯤ ꯑꯃꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯕꯨ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁꯠ ꯑꯃ ꯑꯣꯏꯔꯛꯏ, ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯟꯗꯥꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯗꯨ ꯎꯕꯗ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯍꯥꯏꯔꯛꯏ, ꯆꯟꯗꯥ, ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯨꯞꯅꯒꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ, ꯑꯃꯅ ꯗꯥꯎ ꯌꯥꯝꯅ ꯌꯥꯕ ꯑꯗꯨꯒ ꯑꯃꯅ ꯍꯣꯠꯅꯕ ꯀꯟꯕ꯫ ꯆꯟꯗꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯗꯤꯋꯥꯟꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤ ꯂꯦꯝꯍꯧꯔꯤ? ꯆꯟꯗꯥꯅ ꯑꯃꯨꯛꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯛꯏ, ꯗꯥꯎ ꯌꯥꯍꯧꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯁꯨꯡꯄꯥꯛ ꯄꯥꯛꯂꯔꯣꯏ꯫ ꯃꯁꯤꯗꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯄꯨ ꯂꯥꯏꯔꯤꯛ ꯁꯨꯡꯄꯥ ꯄꯥꯅꯤꯡꯗꯦ, ꯍꯣꯠꯅꯕꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯣꯠꯅꯗꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯄꯥꯁ ꯇꯧꯕ ꯉꯝꯃꯔꯣꯏ꯫ ꯆꯟꯗꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯋꯥꯖꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯍꯟꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯆꯟꯗꯥ, ꯅꯪꯁꯨ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯗꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯗ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯈꯔ ꯑꯃꯁꯨ ꯀ꯭ꯂꯥꯁ 10 ꯂꯥꯟꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤꯕ ꯌꯥꯎꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯃꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯈꯟꯊꯔꯨꯕꯗ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯕ ꯆꯟꯗꯥꯅꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯐꯥꯎꯕ ꯊꯕꯛ ꯇꯧꯕ ꯆꯪꯈꯤꯗ꯭ꯔꯦ, ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯤ ꯑꯁꯣꯝꯗ ꯀ꯭ꯂꯥꯁꯀ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯗꯤꯋꯥꯟ ꯑꯃꯗꯤ ꯆꯟꯗꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯍꯪꯂꯛꯏ, ꯅꯪꯅ ꯉꯔꯥꯡ ꯅꯆꯥꯅꯨꯄꯤ ꯑꯄꯨ ꯀ꯭ꯂꯥꯁ 10 ꯂꯥꯟꯊꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯄꯨꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯪꯒꯟꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤꯅꯣ? ꯆꯟꯗꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯝꯇ ꯂꯩꯇꯦ, ꯑꯗꯨꯒꯨꯝꯕꯗꯤ ꯁꯤꯡꯕꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯇꯩ ꯁꯕꯖꯦꯛꯇꯤ ꯂꯣꯏꯅꯃꯛ ꯄꯥꯁ ꯇꯧꯕ ꯉꯝꯃꯤ, ꯁꯨꯞꯅꯒꯤ ꯃꯦꯊꯁ ꯁꯕꯖꯦꯛꯇꯅꯤ ꯃꯍꯥꯛꯅ ꯂꯩꯍꯧꯔꯤꯁꯦ꯫ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯑꯪꯀ ꯑꯅꯤꯁꯦ ꯌꯥꯝꯅ ꯆꯥꯟꯅꯗꯕꯅꯤ, ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯑꯪꯀ ꯌꯥꯝꯅ ꯁꯣꯜꯂꯛꯈꯤ꯫ ꯆꯟꯗꯥ, ꯑꯄꯨꯗꯣ ꯃꯦꯊꯁꯀꯤ ꯀꯣꯆꯤꯡ ꯑꯃ ꯌꯥꯎꯍꯟꯁꯤ꯫ ꯑꯗꯨꯕꯨ ꯆꯟꯗꯥꯗꯤ ꯋꯥ ꯀꯩꯝꯇ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯍꯥꯏꯔꯛꯏ, ꯆꯟꯗꯥ, ꯄꯩꯁꯥꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯒ ꯈꯪꯅꯕ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯂꯩ, ꯑꯩꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯍꯥꯏꯔꯛꯄ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯒꯤ ꯃꯄꯨ ꯒꯨꯞꯇꯅ ꯆꯟꯗꯥꯕꯨ ꯍꯔꯥꯎ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯨꯞꯇꯅ ꯍꯪꯂꯛꯏ, ꯅꯆꯥꯅꯨꯄꯤꯗꯤ ꯃꯃꯥꯡꯒꯤ ꯑꯦꯛꯖꯥꯝꯁꯤꯡꯗ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ? ꯄꯥꯁꯇꯤ ꯇꯧꯈꯤꯕ꯭ꯔꯥ? ꯆꯟꯗꯥꯅ ꯍꯥꯏꯔꯛꯏ, ꯑꯇꯩ ꯁꯕꯖꯦꯛꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯄꯥꯁ ꯇꯧꯈꯤ, 47% ꯄꯥꯁ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯦꯊꯁꯇꯤ ꯁꯨꯞꯅꯒꯤ ꯄꯥꯁ ꯃꯥꯔꯛ ꯈꯛꯇꯪ ꯐꯪꯈꯤ꯫ ꯒꯨꯞꯇꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯃꯐꯝ ꯑꯁꯤꯗꯗꯤ 75%ꯒꯤ ꯃꯊꯛꯇ ꯐꯪꯕ ꯃꯤꯑꯣꯏ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯄꯤꯔꯤꯁꯦ꯫ ꯆꯟꯗꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯑꯁꯣꯟꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯗꯤ ꯀꯣꯆꯤꯡꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ, ꯃꯈꯣꯏꯗꯅ ꯑꯣꯐꯔ ꯄꯤꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯒꯨꯞꯇꯅ ꯍꯥꯏꯔꯛꯏ, ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯍꯤꯡꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯔꯤꯖꯜꯠ ꯑꯐꯕ ꯄꯨꯊꯣꯛꯄ ꯗꯔꯀꯥꯔ ꯇꯥꯏ, ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯕ ꯑꯐꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯣꯆꯤꯡ ꯂꯧꯔꯣꯏ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯣꯆꯤꯡ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯗ ꯑꯣꯐꯔ ꯄꯤꯔꯤꯕꯁꯦ, ꯁꯥꯇ꯭ꯔꯒꯤꯁꯨ ꯀꯥꯟꯅꯕ ꯑꯗꯨꯒ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤꯁꯨ ꯍꯤꯡꯅꯅꯕ ꯂꯝꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯆꯟꯗꯥꯒꯤ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯨꯞꯇꯅ ꯍꯥꯏꯔꯛꯏ, ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯅꯪꯕꯨ ꯑꯈꯟꯅꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯥꯔꯛꯄꯅꯤꯅ ꯅꯪꯒꯤ ꯑꯣꯏꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯐꯔ ꯑꯃꯗꯤ ꯄꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯥꯔꯛ 100ꯒꯤ ꯃꯅꯨꯡꯗ 50 ꯍꯦꯛ ꯐꯪꯕ ꯉꯝꯃꯗꯤ ꯕꯣꯔꯗꯀꯤ ꯃꯇꯝꯗ ꯇꯧꯒꯗꯧꯔꯤꯕ ꯀ꯭ꯔꯥꯁ ꯀꯣꯔꯁ ꯑꯗꯨꯒꯤꯗꯃꯛꯇ ꯀꯣꯆꯤꯡꯒꯤ ꯄꯩꯁꯥ 50%ꯗꯤ ꯗꯤꯁꯀꯥꯎꯟꯠ ꯇꯧꯕꯤꯒꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯃꯆꯥꯅꯨꯄꯤꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯆꯟꯗꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯏ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩꯅ ꯑꯌꯨꯛꯇꯒꯤ ꯈꯥ ꯋꯥꯡ ꯈꯪꯗꯕ ꯃꯈꯩ ꯅꯪꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝꯒ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯕꯨ ꯑꯄꯨꯅ ꯈꯨꯝꯂꯛꯏ, ꯅꯨꯡꯊꯤꯟꯗ ꯏꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯃꯦꯒꯤ ꯆꯥꯒꯦꯅ ꯉꯥꯏꯔꯒ ꯏꯃꯥꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯄꯨꯅ ꯆꯟꯗꯥꯗ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯁꯥꯎꯖꯤꯜꯂꯛꯏ꯫ ꯆꯟꯗꯥꯅꯁꯨ ꯆꯥꯛ ꯊꯣꯡꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯗꯃꯛꯇ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗ ꯃꯦꯊꯁꯀꯤ ꯇ꯭ꯌꯨꯁꯟ ꯇꯧꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯕꯅꯤ, ꯀꯣꯆꯤꯡ ꯐꯤꯁꯨ 50% ꯗꯤꯁꯀꯥꯎꯟꯠ ꯐꯪꯅꯅꯕ ꯍꯥꯏꯅꯔꯝꯃꯕꯅꯤ, ꯑꯗꯨꯅ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯦꯊꯁꯇ ꯃꯥꯔꯛ 50ꯗꯤ ꯐꯪꯗꯕ ꯌꯥꯔꯣꯏ꯫ ꯑꯄꯨꯅ ꯑꯃꯨꯛ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ?
क्लास 10 पास तौरबा मतुंगदा मखा लाइरिक तमथनबा पैसा दुदी नंगना पुथोकपा ngamgadoribra लाइरिक हैरबसु हैत्रबसु मीगी मेमदा हेल्पर अदुम ओइदौ लेरसिबु एग्जाम दा मार्क वांगना फंगुदुना करी कानागनी चंदाना अमु यामना साउना मचानुपी मनाक्ता चंगलक्तुना चैरी अदुगुम्बा वादो मतुंग मना अमु हना पनगनु लाइरिक पागे दि हाइदि लाइरिक पादनबा कदर तौदुना लेरे मथंगी सेंदना चंदाना मचानुपी नोटबुक फाक्तोक्तुना येंगलबा मतमददि मचानुपी मैथ्स की नोटबुक अदुदा मचानुपी होलिबा अंक खुदिमक लाले हाइदुना ओजाना कक्थत्तुना लेरमलिबा अदु लोइनमक उरमी मथंगी सेंदना चंदाना डॉक्टर दिवान की मेमदा लाकपा मतमदा मथवाय वाना मचानुपी की मरमदा हाइजरी कोचिंग की गुप्तनसु प्री काउंसिल की मैथ्स की एग्जाम दा मार्क यांखै फंगक्त्रबदी ऑफर अमता पीरोय डिस्काउंट सु पीरोय हाइरी अदुबु हौजिक ओइरिबा अपुगी मवोंग मतौ अमदि महाना लाइक पानिंगदिरबा असिगा हाइरुरबदी प्री काउंसिल गौद्रिङैदा सेमिस्टर एग्जाम दा फेल ओइरे हाजुना सोइदनमकि तान्थोरक्लनी चंदाना मुसु मखा तारई अइना ngarangdi apugi लाइरिक सिंग अदु फाक्तुना येंगलुबनी अदुबु लाइरिक ता इरमलिबा सिंग अदु करिमता फावबा हे खंखिद्रे हौजिकी मतमदी इंग्लिश ngakta ngaikhre अखोइना लाइरिक तमनपा मतमददि हिंदी ngakta तोरमबनी करिगुम्बा अइना इचानुपी लाइरिक सिंग असि हैरमबा थोकपा तारबदि अइना संगगा सोइदना लाइरिक पाहलंगबनी लाइरिक सु मयाम ताकपिरंगबनी अदुबु अइसु मैथ्स तदि पुरा जेरो नि अदुना ताकपिबा अमता ngamdre डॉक्टर दिवाना चंदाना वाजरिबा अदु उबदा हाइरई नंग स्कूल चटकेरा चंदाना सु फागी तरोदुना खुमनई होय इबानी मपुन्ना चचिने अदुगा ओजादो लक्नरुसी डॉक्टर दिवाना यामना सीरियस ओइना हाइरई अइना हाइरिबसि फागी नते नंगनबु स्कूल दा चटके हाइबा तारबदि नंगी स्कूल चटननबा अइना सिनबिबा ngamगनी चंदाना हाइरई अइना स्कूल चलुरगा केदौदोइनो डॉक्टर दिवाना अमुखुमनई नंगना स्कूल चलगा ओजादगी नंगी खंगदबसिंग अदो तमओ अदुगा नंगनबु खंगजरबदि नचानुपीदा नंगनासु ताकपीबा यानी चंदाना अमुखुमनई इचे नंगसे फिल्म दा तौगदबा वा ngakta hai ओइथो ओइदबा वा मयाम हाइजनदुना अइंगोंदा अमुक लक्नबा हौरबा डॉक्टर दिवाना अमुखुमनई हौजिकतना ट्रोनंगबो नचानुपीदा नंगना लाइक ताकपीबा पामी हाइदुना अइंगोंदा तत्तना सोलंबदो चंदाना अमुखुमनई मधुफना ओइदुनासु असुक अहल ओइरबा आइबु मिंग चनगे क्लास तमगे हाइरुबदा करंबा स्कूल ना हरा हराव यारकनी अदुबु डॉक्टर दिवान हाइरई नंगनबु पामलबदी मधु याननब आइसिनगे नंगबु ngamsagdra चंदादी मचानुपी गिदमक्ता स्कूल दा चतुना मसाना लाइक ताकचबसु अमुक पामगुम तवी अदुगा अमुकसु अहल ओइरबि महागना स्कूल चलुबा मतमदा मीना करी हाइना खिनी ओजाना करी खनखिनी हाबा वखल अमसु खल्ली वखल nga खल्लुरबा मतुंगदा चंदाना हाइरई आइगी चाही मतंग असिदा आइने स्कूल चपा हाइबसि मीना नोकनागदबा वानीदा डॉक्टर दिवाना मुखुमलई मीना नोना खिनी हादुना नंगना पाखतुना लेजरगदी नचानुपी सु चारलबा मतमदा मीगी हेल्पर ओइजबा ताबनी चंदा हौजिकसु मचानुपी गिदमक्ता लाइरिक मखा तमथगे हाबदि खल्ली अदुबु मीना करी हाइनरकनी महाकपु सपोर्ट तविबा मी कना लेरगनी थिरकपदा डॉक्टर दिवान अमदी महाकी नुपा नतना लेते डॉक्टर दिवान अमदी महाकी नुपानसु चंदाबु यामना लुना तौबी मचागिदमक्ता महाकना तौगे खल्लेबा थबा अदुदा सपोर्ट तौबिरमी मथंगी सेंदना डॉक्टर दिवान अमदी चंदा वारी छानबा मतमदा डॉक्टर दिवान हाइरई नंगना स्कूल तमगे हाइबा तारबदी अपुगी स्कूल अदुदा तमो नंगना स्कूल अदु तमबा तारबदी नचानुपीना ngausinaba नचानुपीना कोइलांग लांगबदो नंग लेरबनिना तौबसु याररोय अदुगा सरकार की स्कूल नतबा प्राइवेट स्कूल की फीदी यामनासु यामी चंदाना मुहाइरई इचे अइना दुमाइन तौरबदी अपुन एबु हाट के हाइरअनी डॉक्टर दिवाना मुहाइरई मसिदगी हेना फबा लेत्रबनी नचानुपीसु नंगना छेनरनी नंगना हाइनिंगलिबा दुसु हाइरनी नचानुपीना कोइनी पुन्ना मानना पामिनबसु यारनी मथंगी सेंदना चंदा प्रिंसिपल ऑफिस ममांगदा महाकी लेजरिबा सर्टिफिकेट करा अदु पाइदुना यामना इकाई इकाइना लेपतुना लेरमी अदुगा प्रिंसिपल की ऑफिस मनुंगदना डॉक्टर दिवान अमदी प्रिंसिपल मखोयनी वारी सानदुना लेरमी प्रिंसिपल ना इकाई खुमनबगा लोइनना डॉक्टर दिवान हाइरई डॉक्टर ना लाक्त्रबसु आंगांग अदुतंग थारअगा अइंगोंदा फोन अमतंग तौबिरक्लबसु याबनी डॉक्टर दिवान हाइरई हिरम असिगी मतंगदा नंगसु कुपथना वारी अमा सानिंगबगिनी आइना लाक्लिबसे प्रिंसिपल अदुना हाइरई अदु ओइरदी आंगांग अदु कॉक्शन बिरओ चंदाना प्रिंसिपल की कादा चंगलपा मतमदा प्रिंसिपल हंगलई नंगी नचानुपीरो एडमिशन तौदुसे नचानुपीदी हौजिना क्लास क्या कारी डॉक्टर दिवाना हाइरई एडमिशन तौदोरिबसिदी क्लास 10 दनी प्रिंसिपल अदुना मुहाइरई क्लास 10 दी बोर्ड के एग्जामिना रजिस्ट्रेशन तौबा तौदबना यामना प्रोसेस सांगबनी अदुबु डॉक्टर दिवान की मियेंग अमदा प्रिंसिपल अदुना हाइरई यानी यानी आई याननब सिलगे अदो नखोइना एडमिशन तौदोरिब अंगांग असि क्लास 9 दी कदाइदा तमपगे हादुना यामना कुपथाना हंगलई चंदानसु महाना क्लास 9 तमलप मफम अदु मरिक चुमना हाइरमी मसीगी मतुंगदा प्रिंसिपल अदुना डॉक्टर दिवान हाइरई अंगांग अदु आइना एडमिशन तौननब सोदनमकी होनरगे अदो एडमिशन तौदोरिब अंगांग अदुबु नुपीरा नत्रगना नुपारा डॉक्टर दिवान हाइरई अंगांग नते आइगी नाकंदा फमिबि चंदानी एडमिशन तौदोइसे हादुना चंदादो एदम खुथिलई प्रिंसिपल दी डॉक्टर ये वाहे असि ताबा मतमदा मदुदी ओइथोक लोय हादुना खंगलावबु लावरई
Principal adudi Dr. Dewan Yuwaduda thajaba ngamdraduna amukassu hanglai asigi nupisibu aikhoi school da angang mayam marakta class yaunanabagidamakta admission tawge hairibra Dr. Dewan asu mani mahakidamakta admission tawnanabani aina laklibase Principal na hairi ahal oiraklaba miyoisingidamakta makoina lairik tamjanaba tonganba school ama lebani adugumlaba school aduda nupi sigidamakta ming chananaba process khudimak aina loina khonajage mafam aduda na ming chalhalasi adubu Dr. Dewan hairi yade chandadi school asida class 10 da ming chandaba yaroi Principal adusu Dr. Dewan Yimaraida khangba ngamdraduna hairi kari maramgidamakta no mahakna mafam asida class 10 da ming chandaba yade hairibase Chandana hairi class 10 da yawribi apu hairibi angang ado aigi ichani Principal hairi apu haidi class 10 gi yamna ngausinaba lairika yamna haitaba angang adu natra Chandana mu yamna thamoi sengna haijari chummi lairik haitaba angang ado aigi ichani adubu mama ama oina ichana lairik haitre haduna ichabu thadoktuna thambadi aina kamdawna ngamgani icha adubu lairik hainanaba tuition tawhange haiba tarabasu tuition gi paisa ado aikhoi imungnadi puba thangba ngamloredaba paisani aduga coaching institute ta offer pibiyu hairuba matamdana lairik haiba angang singidamakta offer pi lairik haitaba singidi pide maramaduna aroiba pambai oina icha nupibu lairik taknanabagidamакta school asida lairik tamge haduna lakchabani class ta ima icha puna yawminare haduna aikhoi ani gi side tagi sarda amadi school da problem amata su lahaloi haduna thamoi sengna principal aduda mahaki admission tawbinaba Chandana haijari Principal adudi Chanda gi thamoi senglaba wari sing ase tarabu matamda mamittagi mapibu chenthorakli roman ama tawduna mapige taithokjari adubu wari phana nungsijaba oirabasu Principal adunadi haujuk phawa admission pining dabagi mami uri maramaduna Dr. Dewana Principal da amuksu takchiladuna hairi aikhoi gi sarkar asinadi nupi singbu lairik tamhalu ahal oirbi singbu lairik tamhalu haiduna lairik tamnanaba lairik haihanaba kanno khanari aduga nangna school asida admission pining dripse karigino haiduna thattuna Principal aduda hangchilai mamaidadi upai leitraba Principal aduna chenpham leitraduna Dr. Dewan hairi Madam na engonda namhang hangjalaklabanina aishu upai leitre adubu asigumlaba case asidi ai tomdana ngamde aduna senior da amta paw phawna kige haduna phone tawnarami mathangi chindana Dr. Dewan amadi Chanda makhoi ani punna haminarakli Chanda di mamai mami isuk suktha khai lakli Dr. Dewan hanglai kaidoba yawrabke Chanda na hairi aine tawriba thaba asida ichanupi apuna engonda kari haigani haduna yamna wajari Mathangi chindana Chandana khanbaga tawbaga machanupi apudi mamana school da tamlakani haiba pawru taba matamda mahaki ijat kaimta yengde haduna mama da ishau langli apuna musu yamna sauna hairakli Principal adu khwaidagi phattaba mini asuk ahal oiraba nangbu angang mayam marakta kari maramgidamakta admission piraklibano adubu apuna pangangda ngangjarabasu Chandadi wa kaimta khumlamde mahaki tawpham thokpa mathau tawduna lerami apusu mamaidadi upai leitraduna mamagi manakta changsiladuna hairai Karigumba nangna school da hek laklaba ai school karoi school ga amata chatloi toklani adubu mamana mongonda wa kemta khumbirakta ba aduda apusu amuk magi sauramba do phatha chanaraduna mamada amuk tapna kesinaraduna hairi imana school da chatke haribdo aina lairik padabagini haiba aichu khangi aduna ai ngasidagi lairik parage ima school da ti lakpiranu apuna amuksu mathwai nungaitana hairi imana school da lakladi aibu imana bisna laknabada school ga amata kaba ngamlaroi apuna amuksu mapiga chenthara hairi ai hauzik lairik paba haurage sanabasu amata sanararoi TV su yengjararoi lairik ta adum parani machagi mataw asi ubada Chandasu nungaitra male ai kemta tawraroi lairik paruro haiduna machabu lairik panana thajinki Chandasu mahaki chahi matang asida school chatpa haibase lemjaba thabakti natte aduna khantharuraba matamda mahaksu school chatlaroigi haina wakhal da lepkhre mathangi chenda Chandana imungi thabak punamak losalamlaba matungda phamungda changlakpa matamdadi machanupi di phamungda lairik phaktuoga tumtha lerame machanupi na chaikhaiduna thamlamliba lairik chingadu tamna losiladuna notebook ama phaktoktuna yengluba matamdadi notebook aduda machana holiba angka chingado loinamak lanbagi damakta ojana zero pirakliba adu urakhi Chandadi machagi damakta khanbada yamna wajaki mathangi chindana apuna class lakpa matamda mama leibra hajuna koyeng yenglami adubu mama leramdabadagi mahaksu harau na class ta changlaki ngahak leraga Principal changlai adu hairi nakhoi gi narakta anoba classmate ama yawrani hajuna mapanda leptuna leiribi Chandabu class manungda kausilaki Chandasu class manung aduda yamna ikai na changlaki Chanda changlakpu uba matamda angangsing aduna di sitha duna lokli adubu apudi mama bu uba matamda yamna sauna mamai luktha leiri masi matungda Principal na nokliba angangsing adubu nokkono haduna khamlammi aduga Chandabuna bench ahangba amada phammo haduna taklami
Chandana bench ahangba aduda phamluge haduna changluba matamdadi maningda phamliba angang amana laknaraduna hairi ibo nangna mamangda phamjinkradi akhodi kemta uraroi Chandasu mafam adudagi hawgalaktuna atopa mafam amada amuk phamba laklami adubu kanamtana mahabu phamhaningdabagi matawdu urakpada Chanda kachin thangba ro dugi ahanba bench aduda phamba tarami Chanda ga first bench ta phaminariba angang adudi class 10 gi topper oiriba Amanni Mathangi sindana school chuti tharakpa matamda Chandana washroom dagi mafi marol hongdoktuna mahaki thabak chatnanaba hathu adu thorakpa matamda Aman gasu thengnarami Asomdana apudi haujik phawba mamada sauribani haduna school leraklaba matam asida phawba mayumda hanbagi mahutta kochat chatuna matomta matha sana thawai nungaitana chatli aduga Chandana di asomda thenglaba phawba macha halaktre haduna thongal da thoktuna machana halakadaba maikai yengduna machabu ngairi Chandana machagi school chatlibasi machabu ikai hange machabu chophange haduna chatpaji natte Chandasu masagi ikaiba hangoiba samajki miyeng mino kaya ama khangduna machagi damaktani haduna school da chatlibani ngahak leraga apu halakpa uba matamda Chandasu apu gi manakta pakhatna chenchinjaraktuna machada yamna pakhatna hangjarai kadaida leirurage nangdi apu na hairi aigi maramda kemta khandaba nangonda aina kari maramgi damakta aina tawruba thabak haiga doribano hairamaga mamada phawba hanna yenglamdana changki adubu Chandadi machabu themli aina tawriba thabak khudimak nangi damaktani nangi phananabani haduna machabu themli adubu machana de takhide mathangi ayukta sumadu mangai apudi mamada sauribani haduna mamada kaudri mamana haibu wa khutimak amata khumdri adubu mamana magi damakta pirakliba pocket money gi paisa adudi laushin badi lepte mathangi sindana Chanda Dr. Diwan gi memda thabak tawba laklami mahangna thabak tawringeda Dr. Diwan chaklaklaga hanglai ngarang ahanba school chatpado kamaina tawkhige Chandana khumlai ngarang amu ikaiba leite angang mayam amana noksilakpaga oja mayamna muna yengsilakpaga aidi ikaibana kenom tawkhrabani punsida ngarang amu ikaiba thawdo amata thengnaraktri Dr. Hairi aina haibade adunate nangna chatlubada school class sing adu kamdawi haibani Chandasu machana mamada paw tambagumna thawai yauna Dr. Diwan da paw tamjari subject atei di loinamak yakhini khara khara adum khangi adubu maths ti hanagi phibamda adum lerami hauju phawba kemta khangde aduga maths ke class adusu chungloi he loyu yade pung amagi class adubu pung kun amuk changna tai Dr. Diwan su amuk nokmi toradun hairi haujik tinangsu angang singa sina thengnariba samasya adu khanglaba natra makhoi gi awaba urabra mathangi maths ke peretana Chandana Amanda hanglai asuk lukhraba maths asibu kamdongna nangna ilai laina angka hotpa ngamlibano Aman hairi aidi angka hotpa se yamna pamjai yamna su interest lejai aduba Chandadi haujik phawa chahi yamjarabasu angka phajana hotpa haitri maths haitaduna ojana takliba singado ikang khangma ngamde nongma amana school gi hap tharakpa matamda Amandi angka hotuna tuminna lerami Chandana hanglai Aman hap matamda chana naba nangi kemta puraktriba kaigino Amanna khumlai aigi damakta thongbinaba kanamta leite ado nangna haujikta school ka daba yade haduna school ka ba horaklibasi kari maramgino Chandana su khumlai aingonda angka takpinaba kanamta leite tapna Chanda amadi Aman wari sanaba horakhi mathangi sindana school gi hap tharakpa matamda Chandadi mahangna purakliba chananaba tansing adu khara lauthoktuna Amanda pirai adu hairi aina nangi damakta extra khara pubirakpani Aman hairi aidi mi gi mateng mi gi potchai free da amata laude aduna aina su nangonda angka takpige haramaga Chandana pirakliba tanadu yamna hauna chari school matam lorakpa matamdana Chandana imung manung puba ngamnanabagi damakta mahaki thabak sing adu nangnanaba kochen chenduna honari ayuktagina numidang wairam phawba mi gi makhada thabak wana sururaga imungda halakpa matamdana machanupina mangonda sauribani haduna paithoktuna leiri Chandana phana ingna tapna yamna nungsina machanupida mahangna toriba thabak sing ase magi damaktani haduna hanna themduna hairaba phawbada machanupina di mahapu chophan ge haduna toribani khanduna mamada hojik phawba chawba leptri mamaga wari sanadri mathangi sen amadana Chandadi maths ki formula chimpha puba ngamdre haduna yamna matha sana formula sing adu yengduna mangaga lerami Chandagi matawdu ubada Aman hairi maths haige hairadi maths thengnariba formula theorem khudimak aikhoina nongmoda thengnariba thabak sing asiga mari leina hanba ama dakar tai lairik te yawriba maths asi aikhoina nongmoda thengnariba potchai sing asida pansinduna yengba tarabadi maths hairiba subject asisu khwaidagi alaiba subject ama oirakani tamna hainarakani Chandasu Aman hairakpa matung ina imungi thaba ingkhang tawba matamda class ta ojana talakhiba maths ki formula sing adu tamna ningchingba sanari kaudana ba kanna su honajari
ꯃꯊꯪꯒꯤ ꯑꯪꯀ ꯀ꯭ꯂꯥꯁ ꯑꯃꯗꯅ ꯑꯣꯖꯥꯅ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯋꯥꯍꯪ ꯑꯃ ꯏꯔꯗꯨꯅ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯐꯝꯂꯤꯕ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯅ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯗꯤ ꯆꯟꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯆꯟꯗꯥꯗ ꯑꯣꯏꯅ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯆꯟꯗꯥꯗꯤ ꯋꯥꯍꯪ ꯑꯗꯨ ꯎꯔꯨꯔꯒ ꯃꯍꯥꯛꯅ ꯄꯥꯈꯤꯕ ꯆꯤꯡꯐꯥ ꯄꯨꯈꯤꯕ ꯃꯦꯊꯁꯀꯤ ꯐꯣꯔꯃꯨꯂꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗꯤ ꯏꯊꯣꯛ ꯊꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯆꯟꯗꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯄꯨꯗꯤ ꯃꯃꯥꯅ ꯑꯟꯁꯔ ꯈꯪꯂꯝꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯆꯟꯗꯥꯅ ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯆꯟꯗꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡ ꯑꯗꯨꯗ ꯆꯟꯗꯥꯒꯤꯗꯃꯛꯇ ꯈꯨꯕꯥꯛ ꯑꯍꯧꯕ ꯑꯃ ꯈꯨꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯄꯨꯗꯗꯤ ꯁꯥꯎꯅꯤꯡꯅꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯄꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜꯒꯤ ꯍꯥꯞ ꯊꯥꯕ ꯃꯇꯝꯗ ꯑꯃꯟ ꯑꯃꯗꯤ ꯆꯟꯗꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯄꯨꯒꯤ ꯃꯃꯥꯟꯅꯕꯤ ꯁ꯭ꯋꯤꯇꯤ ꯑꯃꯗꯤ ꯄꯤꯟꯇꯨꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯏ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯗꯤ ꯅꯪꯅ ꯄꯥꯎꯈꯨꯝ ꯈꯪꯂꯝꯂꯔꯣꯏ ꯈꯟꯗꯨꯅ ꯅꯪꯉꯣꯟꯗ ꯍꯪꯖꯤꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥ ꯑꯣꯏꯅ ꯆꯣꯞꯄꯒ ꯆꯠꯈ꯭ꯔꯦ"꯫ ꯑꯄꯨꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯟꯗꯥꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯈꯪꯂꯛꯀꯅꯤ ꯈꯟꯕꯗꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯄꯤꯟꯇꯨꯅ ꯑꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯇꯤꯐꯤꯟ ꯑꯗꯨꯗꯒꯤ ꯆꯈꯣꯝ ꯑꯃ ꯆꯥꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯆꯟꯗꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯆꯟꯗꯥꯒꯤ ꯇꯤꯐꯤꯟꯗꯒꯤꯁꯨ ꯆꯈꯣꯝ ꯑꯃ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯟꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡꯁꯦ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯩ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ?" ꯆꯟꯗꯥꯗꯤ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯪꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟꯕꯨ ꯁꯨꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁ꯭ꯋꯦꯇꯤꯅ ꯍꯥꯏꯔꯛꯏ, "ꯄꯤꯟꯇꯨ, ꯅꯪꯅ ꯀꯩꯁꯨ ꯈꯪꯂꯣꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯁꯥꯂꯥ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯍꯦꯟꯖꯥꯡ ꯃꯍꯥꯎꯁꯨ ꯏꯃꯨꯡ ꯑꯃꯒ ꯃꯥꯟꯅꯕ ꯇꯥꯕꯅꯤ"꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯆꯟꯗꯥꯅ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯀꯨꯜꯗ ꯄꯨꯒꯗꯕ ꯇꯤꯐꯤꯟꯁꯤꯡ ꯑꯗꯨ ꯌꯣꯝꯕ ꯃꯇꯝꯗꯅ ꯃꯍꯥꯛꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯍꯦꯟꯖꯥꯡꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯇꯤꯐꯤꯟꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯤꯐꯤꯟꯗꯅ ꯍꯦꯟꯖꯥꯡ ꯑꯗꯨ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯁꯨꯞꯅꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯔ ꯈꯛꯇꯪ ꯍꯥꯞꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯟꯖꯥꯡ ꯃꯍꯥꯎ ꯃꯥꯟꯅꯔꯕꯗꯤ ꯑꯄꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯀꯅꯤ, ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯈꯤꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡꯖꯔꯤꯕ ꯍꯦꯟꯖꯥꯡ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯅ ꯄꯨꯈꯤꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜꯗ ꯆꯟꯗꯥ ꯑꯃꯗꯤ ꯄꯤꯟꯇꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯟꯗꯥꯅ ꯍꯥꯏꯔꯤ, "ꯄꯤꯟꯇꯨ, ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯊꯝꯂꯤꯕ ꯑꯗꯨ ꯅꯪꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯅ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯤꯇꯣꯞ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯅꯄꯥ ꯑꯗꯨꯕꯨ ꯅꯪꯒꯤ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯀꯣꯏꯕ ꯀꯝꯗꯧꯅ ꯄꯨꯒꯅꯤ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯣ"꯫ ꯆꯟꯗꯥꯅ ꯃꯆꯥꯒꯨꯝꯂꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯂꯣꯏꯅꯕꯤꯗꯨꯅ ꯃꯈꯣꯏꯗ ꯇꯨꯡꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯅꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ꯫ ꯄꯤꯟꯇꯨꯗ ꯅꯠꯇꯦ, ꯁ꯭ꯋꯤꯇꯤꯗꯁꯨ ꯆꯟꯗꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤ, "ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯨꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯇꯧꯅꯤ ꯃꯤ ꯃꯌꯥꯝꯅ ꯇꯝꯅꯗꯣꯏꯁꯦ"꯫ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅ ꯕ꯭ꯔꯦꯛ ꯊꯥꯔꯛꯄ ꯃꯇꯝꯗ ꯆꯟꯗꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯟꯗꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯗꯤ ꯑꯄꯨꯗꯤ ꯌꯥꯎꯗꯦ꯫ ꯑꯄꯨꯗꯤ ꯃꯃꯥꯗ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯂꯥꯁ ꯕꯦꯟꯁꯇ ꯐꯝꯗꯨꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯥꯡꯒꯟꯕ ꯀ꯭ꯂꯥꯁ 10ꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅꯁꯨ ꯊꯥꯖꯕ ꯉꯝꯗꯗꯨꯅ ꯆꯦꯞꯊꯔꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯟꯗꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅꯕꯤꯔꯤꯕ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯆꯟꯗꯥꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯤꯡ ꯆꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯕ ꯃꯁꯥ ꯃꯇꯣꯝꯗ ꯈꯪꯖꯔꯛꯄꯒꯨꯝ ꯅꯣꯛꯃꯤ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯦꯊꯁꯀꯤ ꯌꯨꯅꯤꯠ ꯇꯦꯁ ꯇꯧꯈꯤꯕꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯄꯤꯟꯇꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯧꯊꯣꯛꯇꯨꯅ ꯐꯦꯜ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯁꯝ ꯐꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯊꯥꯒꯠꯀꯗꯕ ꯑꯉꯥꯡ ꯑꯅꯤ ꯌꯥꯎꯔꯦ" ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗ ꯆꯟꯗꯥꯕꯨ ꯂꯦꯞꯈꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯆꯟꯗꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯄꯁꯤ ꯏꯊꯦꯡ ꯊꯦꯡꯅ ꯍꯧꯖꯕ ꯇꯥꯔꯕꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯆꯠꯄ ꯉꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯦꯊꯁꯀꯤ ꯌꯨꯅꯤꯠ ꯇꯦꯁ ꯑꯁꯤꯗ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯉꯦ" ꯍꯥꯏꯗꯨꯅ ꯑꯣꯖꯥꯅ ꯆꯟꯗꯥꯕꯨ ꯊꯥꯒꯠꯄꯤꯔꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯅ ꯊꯥꯒꯠꯀꯗꯧꯕ ꯑꯅꯤꯁꯨꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯄꯨꯅꯤ꯫ ꯑꯄꯨ, ꯃꯃꯥꯡꯗ ꯊꯣꯛꯂꯛꯑꯣ" ꯍꯥꯏꯗꯨꯅ ꯑꯄꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯆꯟꯗꯥꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯅꯕ ꯀꯧꯊꯣꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯥꯏꯊꯣꯡꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯀꯅꯥ ꯎꯍꯟꯗꯅ ꯇꯨꯃꯤꯟꯅ ꯅꯣꯛꯆꯔꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯏꯔꯛꯏ, "ꯑꯄꯨ, ꯅꯪꯗꯤ ꯃꯤꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯅꯈ꯭ꯔꯒ ꯅꯪꯗꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯦ꯫ ꯑꯍꯥꯟꯕꯗꯅ 30 ꯐꯪꯉꯤ, ꯃꯃꯥꯡꯒꯤ ꯑꯦꯛꯖꯥꯝꯗꯅ 20, ꯑꯗꯨꯒ ꯍꯟꯗꯛꯅ 10, ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯗꯗꯤ 0 ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯂꯤ꯫ ꯆꯟꯗꯥꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯅ ꯆꯩꯈꯤꯕ ꯍꯥꯏꯕꯁꯤ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ? ꯆꯟꯗꯥꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯈꯥꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯄꯨꯕꯨ ꯆꯩꯔꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ
महाके क्लासमेटसिंग अदुनदी अपूबु येंगदुना सिथदुना नोकली प्रिंसिपल ना अपूदा मार्क फंगदे हाइदुना चैरी अदुगा प्रिंसिपल ना चैरीबा अदुगी चैना खोलदी ममा ओइरिबी चंदादा फावरी मथंगी सिंदना स्कूल सुटी थारकपा मतमदा अपूदी ममादा सावरिबनी हाइदुना ममाना पाखचना माबु कौरिबा अदु हन्ना फावो येंगलमदना चटकी अदुगा चंदादी मचागिदमक्ता फननब तौरुरगा मचाना मंगोंदा हेना वारौखिबा सावखिबा असिदा ममित्तगी मपी चेंथदुना कपलदुना लेहौरी मथंगी सिंदा अपू मयुमदा यामना सावना ममाबु हलकपा ngaiduna lerami mama hek lakpa ubaga apuna yamna sauna mama gi manakta changsinदुना hanglai pelabara nang mi khudimang na engonda nokna badu uraga nangsu pelamani nangsu ngasai mayam marakta pena nokhiba daine haujikti pelamani चंदाना है अपू ऐदी नोक्ते कई नोक्तोइनो एग्जाम दा फेल ओइबगिबु अदु यामना साव हौनबरा मथंगदा कन्ना होनरगा एग्जाम पास तौनब तौरगा लोरे अदुबु अपूनदी यामना सावना है नंगी भाषण एंगोंद पिरकनु पिंटू अमदी स्वीटी दे पिरुचो एग्जाम मचा अमा पास तौरेना नंगना लाइरे हेबी सारकनु नंगदी मीगी मेमदा थबक सुबी मीगी हेल्परनी हंदा मुक्ति चंदासु सौरभ तौना है नंगना ngasai सावरिबसिदी नंग फेल ओइबगिन अलमद्रेने सुमनगी मीगी मेमदे हेल्पर ओइबी आइना एग्जाम पास तौ हाबगी ओइरे अपुना अमुक्सु कबली तौरदुना यामना सावना मखा तारई कैदोबगी सावरोदेनो नंगना हेक लाकपदगी आइगी मरुप खुदिमक्सु नंगना लोना मुनबिख्रे चंदाना है मखोइना नंगा पुंद्रिदुदी नंगा पुनमदा मखोइसु इकाइबा फावबगिनी असुमना चंदाना खंथाहौदो मेकु उमदा अहेनबा वा खरा हाइदोखरे हंदा अमुक्ति अपुसु यामना सावना है नंग खक्ता नत्ते एग्जाम पास तौबा ngamliche आइदी एग्जाम पास तौबा ngamoi हाना खनब्रा चंदाना अमु है नंगना लाइरिक निंगथिना नथवा यावना पाबो ओरमलबदी एग्जाम सोइदनमकी पास तौरमगनी स्कूल की फीसु अनि थोकना थीररोय आइसु कोचेन चेलमरोय अपुना मुखुमलई अदु ओरदी स्कूल तोपिरो नंगदा स्कूल दा लाकपिरनु चंदाना है फेल नंगना ओरगा करिगी आइन स्कूल तोक्तोइनो अपुना मुखुमलई फरे अदु ओरबदी करिगुंबा आइन एग्जाम पास तौरबदी नंग स्कूल तोकद्रा ममा चंदाना मुखुमलई पास तौबा खतना यारोय मैथ्स ता एंगोंदगी हेना मार्क हेना फंगलबदी आई स्कूल तोपीगे अपुसु सिंगनाबा वाखल अमगा लोइनन हाइरई हंदक लाकदोरिबा सेमेस्टर की एग्जाम असिदा आइना नंगोंदगी मैथ्स ता मार्क सोइदना हेनगनी असिबु हेक ngamद्रबदी आई अपु नत्ते हाइदुना ममादा सिंगनरमलगा महाकी कादा चंखी चंदानासु अपु तानबा हाइरई आइसु नंगोंदगी मार्क हेनबा ngamद्रबदी नंगबु हेक पोकपा नंगबु नमिंग थोनबिरिबा नंगी नमा नत्ते असुमना ममा मचा अनिना अमना अमदा सिंगनदुना अमना अमदा पोंथा अमदी थानरी चंदाना मचानपीदा असुक सावना सिंगनदुना पोंथा अमा थाजरबसु मचाना महाकु सिंगनदुना लाइरिक पागनी हारकपा मतमदा चंदागी थमोइददी पेंजरी नोंगसी मतुंगदा अपुना मतम कुइना सिजिनरुद्रबा महाकी टेबल अमदी लाइरिकदा थांगलिब उफुल कंथोक्तुना लाइरिक पाबा हौख्रे मथंगी सिंदना हाना मनिंगदा फमनबा अपु ngasiदी स्कूल लाकपा मतमदा ममादगी हाना लाखी फर्स्ट बेंच दा फमबा हौरख्रे ममाना थबक हलक्ट्रिङैदसु लांथोक्तुना लैबगी महुत्ता ngasiदी इमुंगदा निंगथिना लाइक पाबा हौरक्ले नोंगमा स्कूल दा मैथ्स की ओजाना वाहंग अमा हंगलई अपुनसु पाउकुम पीगे हादुना मखुत थांगलई अदु प्रिंसिपल नदी अपुना मखुत थांगलकलिबा अदु उबदा हाइरई नंगना टॉयलेट चटके हाइरबसु क्लास लोइबा ngairaga चटलो अपुना तबना इकोय कोइना हाइरई सर वाहंग असिगी पाउकुम अइना पीबा यागद्रा ngakलबा प्रिंसिपल अदुना यामना हराउजना वाहंग अदुगी पाउकुम पीरो हाइरमी अदुबु अपुना पिरकलिबा आंसर अदुदी लालमी मरम अदुना प्रिंसिपल न चंदादा अमुक वाहंग अदुगी पाउकुम हंगलई चंदानदी अचुम्मा पाउकुम पिरमी ओजानासु चंदाबु यामना थागतखी मसिमकना अपुगी थमोइदा ममाबु सिंगनदुना अमुके हेना कन्ना होननिंगबगी अपाम्बा अमदी पोहनखी ममानदी मचागिदमक्ता वाजबा लेप्ट्री मचाना कन्ना होनजरबसु मैथ्स ता इहाय हाइगतबसिदा मचागिदमक्ता वारी मथंगी चंदना चंदान मयम हलकपा मतमदा मचाना पीना चाक थोंगदुना लेरमी अदुबु चंदाना चाखुमदा चंगलकलगा मचाना पीदगी खाबै लौरदुना हाइरई मतम चारिङै लाइरिक तमगदबा मतम असिदा इमुंगी थबक्किदमक्ता वारुनु इमाना लोइना तौनी नंगदी लाइरिक पाजरु चो हाइजुना मचानपीबु लाइरिक पाननबा थाजिनखी मथंगी छिंदना चंदाना स्कूल लापा मतमदा महाके फमफमदा अपु फमदुना लेरमै चंदादी मचागी होंगलक्लिबा मतौ असिदा मचागिदमक्ता पेंजरी अपुना अमंदा हाइरई हंदक्की लाकदोरिबा सेमेस्टर एग्जाम असिदा मैथ्स ता मा वांगना फंगननबगिदमक्ता नंगना हाइबा खुदिमक आई चिंफा पुगे एंगोंदसु अंक खरा ताकपियु अमन हाइरई अंकदी चिंफा पुरीबा मकै अंक सुखै हाइरोय अंक हाइगे हाइबा तारबदी अंकगी कन्सेप्ट हाना खंगबा दरकार ताय मथंगी सिंदना चंदा अमदी डॉक्टर दिवान वारी सानादुना लेरमी मखोयनीना वारी सानाबा मतमदा चंदाना हाइरई अैगे इचानुपीना क्लास 10 दा मार्क वांगना पास तौजरबसु अैगुमना हेल्पर अमदी ओइररोय अदुबु मीगी दुकानदा मीगी मखादा ब्यूटी पार्लर थबक तौबा यावबा नतना करी ऑप्शन बु लेरिबगे माबु डॉक्टर इंजीनियर ओहननबा लाइरिक तमहनबगी इतिक्सु अैंगोंदा लेते मागे वाजबा मतवसिदा डॉक्टर दिवाना तपना हाइरई अैना खनबददी
ꯑꯄꯨꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯖꯔꯕꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯑꯐ ꯐꯠꯇ ꯈꯟꯊꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯅꯤ꯫ ꯆꯟꯗꯥꯅ ꯗꯥꯛꯇꯔ ꯗꯤꯋꯥꯟꯒꯤ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯊꯪꯒꯤ ꯊꯕꯛ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯊꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯎꯍꯧꯗꯗꯨꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯨꯔꯦ꯫ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯥꯎꯅ ꯀꯨꯝꯊꯔꯛꯂꯒ ꯆꯟꯗꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯅꯃꯤꯠ ꯇꯥꯡꯂꯕ꯭ꯔꯥ ꯅꯪꯕꯣ? ꯃꯁꯤ ꯀꯂꯦꯛꯇꯔ ꯁꯥꯍꯕꯀꯤ ꯒꯥꯔꯤꯅꯤ꯫ ꯀꯂꯦꯛꯇꯔ ꯁꯥꯍꯕ ꯊꯦꯡꯈ꯭ꯔꯅꯤ꯫ ꯁꯥꯍꯕꯀꯤ ꯂꯝꯕꯤ ꯊꯠꯀꯅꯨ꯫ ꯅꯅꯥꯗꯣ ꯄꯪꯂꯕ꯭ꯔꯥ ꯅꯪꯕꯣ? ꯁꯠ ꯍꯟꯗꯣꯛꯎꯅꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯂꯦꯛꯇꯔ ꯍꯥꯏꯔꯤꯁꯦ IAS ꯑꯣꯐꯤꯁꯥꯔꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯂꯦꯛꯇꯔꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯑꯗꯨꯛ ꯕꯦꯕꯥꯔ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯅ ꯂꯣꯟꯆꯠꯀ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯅꯨꯄꯤ ꯑꯁꯤꯗ ꯅꯪꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯂꯕ ꯀꯂꯦꯛꯇꯔ ꯑꯗꯨꯅ ꯆꯟꯗꯥꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯎꯍꯧꯗꯕꯗꯒꯤ ꯂꯥꯟꯈꯤꯕꯅꯤ꯫ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯐꯖꯕ ꯋꯥꯍꯩꯅ ꯍꯪꯂꯛꯈꯤ꯫ ꯆꯟꯗꯥꯅꯁꯨ ꯀꯩꯝꯇ ꯁꯣꯛꯇꯦ ꯍꯥꯏꯕꯗꯒꯤ ꯀꯂꯦꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯆꯟꯗꯥ ꯆꯤꯡꯂꯦꯝꯂꯕ ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯕ ꯀꯂꯦꯛꯇꯔ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯨꯕꯗ ꯆꯟꯗꯥꯁꯨ ꯃꯊꯃꯣꯏꯗ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯖꯔꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯟꯗꯥꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯑꯃꯟꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯆꯟꯗꯥꯅ ꯍꯪꯂꯛꯏ, ꯀꯂꯦꯛꯇꯔ ꯁꯥꯍꯕꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ? ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥ ꯀꯂꯦꯛꯇꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯁꯤꯗꯦꯟꯁꯇ ꯂꯥꯛꯂꯝꯃꯤ꯫ ꯒꯦꯠꯇ ꯂꯩꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯅꯣꯂꯨꯛꯅ ꯍꯪꯖꯔꯛꯏ, ꯃꯐꯝ ꯑꯁꯤꯕꯨ ꯀꯂꯦꯛꯇꯔ ꯁꯥꯍꯕꯀꯤ ꯃꯌꯨꯝ ꯅꯠꯇꯕ꯭ꯔꯥ? ꯃꯥꯒ ꯑꯝꯇ ꯎꯅꯖꯒꯦ ꯂꯥꯛꯄꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯔꯦꯝꯅꯔꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯐꯝ ꯑꯁꯤꯗꯤ ꯁꯥꯍꯔꯨꯈ ꯈꯥꯟꯒꯤ ꯃꯌꯨꯝꯅꯤ꯫ ꯀꯂꯦꯛꯇꯔ ꯁꯥꯍꯕꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯆꯟꯗꯥꯅ ꯒꯦꯠꯀꯤ ꯑꯍꯣꯕ ꯃꯔꯛꯇꯒꯤ ꯄꯥꯛꯊꯗꯨꯅ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯤꯕ ꯑꯗꯨ ꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯆꯟꯗꯥ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯁꯤꯗꯦꯟꯁ ꯑꯗꯨꯗ ꯀꯂꯦꯛꯇꯔ ꯁꯥꯍꯕꯀ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯎꯕꯃꯛꯇꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯗꯨꯅ ꯆꯩ ꯄꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯔꯛꯏ꯫ ꯅꯣꯡꯃ ꯑꯃꯅ ꯆꯟꯗꯥꯅ ꯐꯦꯟꯁꯤꯡꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯀꯂꯦꯛꯇꯔ ꯁꯥꯍꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯩ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯆꯟꯗꯥ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯟꯗꯦꯗ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯟꯗꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯀꯂꯦꯛꯇꯔ ꯁꯥꯍꯕꯀ ꯑꯃꯨꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯎꯅꯍꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅꯣ? ꯍꯦꯛ ꯂꯥꯛꯄꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯑꯊꯤꯕ ꯃꯑꯣꯡꯗ ꯆꯟꯗꯥꯗ ꯆꯩꯔꯛꯈꯤ꯫ ꯍꯥꯟꯅꯗꯤ ꯆꯟꯗꯥ ꯅꯣꯂꯨꯛꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯁꯥꯎꯅ ꯃꯆꯤꯟ ꯈꯨꯝꯂꯛꯏ꯫ ꯑꯩꯅꯗꯤ ꯃꯥ ꯃꯇꯥꯗ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯤ, ꯑꯗꯨꯒ ꯅꯪꯅ ꯋꯥ ꯐꯖꯗꯕ ꯁꯤꯖꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯍꯥꯏꯅꯁꯤ꯫ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯆꯩ ꯑꯁꯤꯅ ꯅꯃꯥꯏꯗ ꯑꯣꯏꯅ ꯀꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯆꯟꯗꯥꯁꯨ ꯁꯥꯎꯔꯗꯨꯅ ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯎ, ꯅꯃꯥꯏꯗꯣ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯗ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯈꯟꯅꯔꯛꯈꯤ꯫ ꯀꯂꯦꯛꯇꯔꯁꯤꯕꯨ ꯂꯥꯏꯔꯣ? ꯂꯥꯏ ꯐꯥꯎꯕ ꯎꯅꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯟꯗꯤꯔꯗ ꯆꯠꯇꯨꯅ ꯎꯅꯔꯨꯕ ꯌꯥꯏ, ꯑꯗꯨꯒ ꯑꯩꯅ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯟꯅ ꯂꯥꯛꯂꯕꯁꯨ ꯀꯂꯦꯛꯇꯔꯒ ꯎꯅꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯒꯦꯠꯇ ꯆꯟꯗꯥ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯅ ꯂꯥꯎꯅꯔꯤꯕ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯦꯛꯇꯔ ꯑꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯅꯔꯕꯒꯦ ꯍꯪꯂꯛꯏ꯫ ꯆꯟꯗꯥꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯀꯂꯦꯛꯇꯔ ꯑꯗꯨꯕꯨ ꯎꯅꯕ ꯐꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯂꯦꯛꯇꯔ ꯑꯗꯨꯗ ꯍꯥꯏꯖꯔꯛꯏ, ꯁꯥꯍꯕ, ꯑꯩꯒꯤ ꯃꯤꯡ ꯆꯟꯗꯥ ꯀꯧꯏ, ꯅꯣꯡꯃ ꯁꯥꯍꯕꯀꯤ ꯒꯥꯔꯤꯅ ꯊꯦꯡꯖꯤꯟꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨꯅꯤ꯫ ꯀꯂꯦꯛꯇꯔ ꯑꯗꯨꯅꯁꯨ ꯆꯟꯗꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯒꯨꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯂꯦꯛꯇꯔ ꯑꯃꯗꯤ ꯆꯟꯗꯥ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯆꯟꯗꯥꯅ ꯃꯁꯥ ꯃꯇꯣꯝꯗ ꯃꯁꯛ ꯇꯥꯛꯆꯔꯤ, ꯑꯩꯗꯤ ꯗꯥꯛꯇꯔ ꯗꯤꯋꯥꯟꯒꯤ ꯃꯌꯨꯝꯗ ꯍꯦꯜꯄꯔ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯂꯦꯛꯇꯔ ꯑꯗꯨꯅ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯍꯦꯜꯄꯔ ꯋꯥꯠꯄ ꯂꯩꯇꯦ, ꯅꯪꯒꯤꯗꯃꯛꯇ ꯊꯕꯛ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯆꯟꯗꯥꯅ ꯍꯥꯏꯔꯛꯏ, ꯊꯕꯛꯀꯤꯗꯃꯛꯇ ꯂꯥꯛꯆꯕ ꯅꯠꯇꯦ, ꯁꯥꯍꯕꯇꯒꯤ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯆꯟꯗꯥꯅ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅ ꯌꯥꯝꯅ ꯇꯞꯅ ꯍꯪꯖꯔꯛꯏ, ꯁꯥꯍꯕꯀꯨꯝꯅ ꯑꯆꯧꯕ ꯀꯂꯦꯛꯇꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯀꯣꯂꯦꯖꯇ ꯇꯝꯗꯣꯏꯅꯣ? ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯔꯒꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯑꯃꯃꯝ ꯂꯩꯅꯩꯗꯅ, ꯑꯁꯤꯒꯨꯝꯅ ꯀꯂꯦꯛꯇꯔ ꯑꯣꯏꯅꯕꯒꯤꯁꯨ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯂꯩꯕ꯭ꯔꯥ? ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯆꯤꯡꯂꯦꯝꯅ ꯈꯨꯝꯂꯛꯏ, ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯑꯃꯗ ꯆꯠꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯏꯆꯝ ꯆꯝꯕ ꯀꯣꯂꯦꯖ ꯑꯃꯗ ꯀꯣꯂꯦꯖ ꯑꯦꯛꯖꯥꯝ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯕ ꯃꯇꯨꯡꯗ UPSC ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯕꯗꯤ ꯀꯂꯦꯛꯇꯔ ꯑꯣꯏꯕ ꯌꯥꯅꯤ꯫ ꯆꯟꯗꯥꯗꯤ UPSC ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯀꯂꯦꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯀꯣꯂꯣꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯏꯁꯤꯟꯖꯔꯝꯃꯤ꯫ ꯆꯟꯗꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯄꯩꯁꯥꯗꯤ ꯀꯌꯥꯃꯨꯛ ꯆꯪꯒꯅꯤ? ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯆꯪꯗꯦ, ꯑꯗꯨꯕꯨ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏ, ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ꯫ ꯆꯟꯗꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯦꯛꯖꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯀꯣꯆꯤꯡ ꯇꯧꯅꯕ ꯀ꯭ꯂꯥꯁꯇꯤ ꯂꯩꯕ꯭ꯔꯥ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯏꯔꯕꯤ ꯃꯍꯥꯛꯅ ꯃꯆꯥꯒꯤꯗꯃꯛꯇ ꯀꯣꯆꯤꯡ ꯇꯧꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯀꯤꯖꯗꯨꯅ ꯀꯂꯦꯛꯇꯔ ꯁꯥꯍꯕꯇ ꯏꯀꯥꯏꯅ ꯀꯣꯆꯤꯡꯒꯤꯗꯤ ꯄꯩꯁꯥ ꯀꯌꯥ ꯂꯧꯕꯒꯦ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯀꯤꯖꯕ ꯏꯀꯣꯏ ꯀꯣꯏꯖꯕ ꯃꯇꯧ ꯑꯗꯨꯗ ꯀꯂꯦꯛꯇꯔ ꯁꯥꯍꯕ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯦꯛꯖꯥꯝ ꯑꯁꯤꯒꯤꯗꯃꯛꯇ ꯃꯤ ꯈꯔ ꯑꯃꯗꯤ ꯀꯣꯆꯤꯡ ꯃꯌꯥꯝ ꯇꯧꯅꯩ, ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯂꯧꯅꯕꯅꯤ, ꯑꯗꯨꯕꯨ
ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯣꯆꯤꯡ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯃꯔꯝꯗꯤ ꯀꯣꯆꯤꯡꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ ꯑꯩꯁꯨ ꯂꯥꯏꯔꯕ ꯃꯤ ꯑꯃꯅꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯑꯗꯨ ꯀ꯭ꯂꯤꯌꯔ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯍꯤ ꯑꯃꯗꯤ ꯑꯩꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯥꯏꯔꯤꯛ ꯄꯥꯈꯤ ꯑꯗꯣ ꯅꯪꯅ UPSCꯒꯤ ꯃꯔꯝꯗ ꯑꯆꯨꯛ ꯆꯦꯛꯁꯤꯟꯅ ꯍꯪꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯅꯥꯒꯤꯗꯃꯛꯇ ꯍꯪꯂꯤꯕꯅꯣ ꯆꯟꯗꯥꯅꯁꯨ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯅꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯕꯗꯤ ꯃꯍꯥꯛꯁꯨ ꯁꯥꯍꯥꯕꯒꯨꯝꯅ ꯑꯆꯧꯕ ꯀꯂꯦꯛꯇꯔ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯀꯂꯦꯛꯇꯔ ꯁꯥꯍꯥꯕꯅ ꯆꯟꯗꯥꯕꯨ ꯊꯦꯡꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯆꯟꯗꯥꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯏꯚꯔꯗ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯟꯗꯥꯅ ꯀꯂꯦꯛꯇꯔꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯟꯗꯥꯒꯤ ꯃꯁꯥꯗ ꯏꯅꯧ ꯅꯧꯕ ꯏꯅꯣꯠ ꯑꯃ ꯍꯥꯞꯂꯛꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯒꯗꯕ ꯆꯤꯡꯂꯦꯝꯂꯕ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯆꯞ ꯌꯨꯡꯅ ꯂꯦꯞꯄ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥꯕꯨ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯒꯥꯔꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯗ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯒꯥꯔꯤꯗ ꯊꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯃꯟ ꯑꯃꯗꯤ ꯑꯄꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯃꯟꯅ ꯑꯄꯨꯗ ꯃꯦꯊꯁ ꯇꯥꯛꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯇꯧ ꯑꯁꯤꯗ ꯆꯟꯗꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜꯒꯤ ꯍꯥꯞ ꯊꯥꯕ ꯃꯇꯝꯗ ꯑꯄꯨꯅ ꯑꯃꯟꯗ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯦꯊꯁꯀꯤ ꯀꯣꯏꯁꯟ ꯄꯥꯕ ꯃꯇꯝꯗ ꯃꯇꯝ ꯁꯥꯡꯅ ꯂꯧꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯦꯊꯁꯇ ꯍꯩꯒꯠꯂꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯃꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯦꯊꯁ ꯍꯩꯇ꯭ꯔꯤꯕ ꯑꯗꯨꯗꯤ ꯃꯦꯊꯁꯄꯨ ꯅꯪꯅ ꯆꯤꯟꯐꯥ ꯄꯨꯅꯅꯕ ꯍꯣꯠꯅꯕꯒꯤꯅꯤ ꯃꯦꯊꯁꯀꯤ ꯐꯣꯔꯃꯨꯂꯥ ꯊꯤꯑꯣꯔꯦꯝꯁꯤꯡ ꯑꯗꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯇꯁꯦꯡꯅ ꯈꯪꯅꯅꯕ ꯑꯃꯠꯇ ꯍꯣꯠꯅꯗꯦ ꯆꯤꯟꯐꯥ ꯄꯨꯅꯕ ꯈꯛꯇ ꯍꯣꯠꯅꯕꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯦꯊꯁꯀꯤ ꯀꯣꯏꯁꯟ ꯌꯥꯝꯅ ꯀꯨꯏꯅ ꯄꯥꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯑꯪꯀꯒꯤ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯋꯥꯍꯪ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯍꯪ ꯑꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯄꯥꯔꯕꯗꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯛꯆꯒꯅꯤ ꯑꯃꯟ ꯑꯃꯗꯤ ꯑꯄꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯑꯃꯟꯅ ꯑꯄꯨꯗ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯇꯝꯂꯤꯕ ꯑꯪꯀ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯄꯥꯟꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯆꯟꯗꯥꯗꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯊꯕꯛ ꯑꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯊꯨ ꯁ꯭ꯀꯨꯜꯗꯒꯤ ꯑꯃꯨꯛ ꯆꯠꯈꯤ ꯃꯃꯥꯅ ꯍꯥꯊꯨ ꯑꯃꯒꯤꯁꯨ ꯅꯪꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯤꯕ ꯑꯗꯨ ꯑꯄꯨꯅꯁꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯇꯤ ꯃꯃꯥꯗ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤꯗꯃꯛꯇ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯦ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯋꯥꯔꯨꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥꯅ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯊꯕꯛ ꯇꯧꯐꯝ ꯈꯣꯡꯎꯞꯀꯤ ꯄꯦꯀꯤꯡ ꯇꯧꯐꯝ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯆꯟꯗꯥꯕꯨ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯆꯟꯗꯥ ꯊꯕꯛ ꯅꯪꯅꯅꯕ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔ ꯗꯤꯋꯥꯟꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯂꯥꯛꯄ ꯎꯕꯗ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅꯁꯨ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤꯔꯤ ꯆꯟꯗꯥꯅ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯑꯗꯨ ꯌꯥꯝꯅꯁꯨ ꯄꯛꯆꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯟꯗꯥꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯕꯒꯨꯝ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯑꯃꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯆꯔꯥ ꯍꯦꯟꯖꯕꯅꯤ ꯏꯆꯥꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯆꯔꯥ ꯍꯦꯟꯖꯕ ꯑꯗꯣ ꯂꯦꯝꯅꯗꯤ ꯃꯥꯡꯗ꯭रे ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯕ ꯍꯧꯔꯛꯂꯦ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯂꯥꯏ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯆꯥꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤꯅ ꯊꯥꯅꯈꯤꯕ ꯄꯣꯟꯊꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯛꯄꯅꯤ ꯆꯟꯗꯥꯁꯨ ꯑꯗꯨꯒꯤꯔ ꯑꯗꯥꯒꯤꯔ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤꯅ ꯂꯥꯏꯔꯤꯛꯄꯨ ꯄꯥꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯅꯪꯅꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁ꯭ꯀꯨꯜꯗ ꯆꯠꯈꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯆꯟꯗꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅ ꯃꯦꯊꯁꯀꯤ ꯐꯣꯔꯃꯨꯂꯥ ꯑꯃꯗꯤ ꯊꯤꯑꯣꯔꯦꯝꯁꯤꯡ ꯆꯤꯟꯐꯥ ꯄꯨꯅꯅꯕ ꯀꯥꯎꯗꯅꯕ ꯍꯣꯠꯅꯖꯔꯤ ꯃꯆꯥꯅꯨꯄꯤ ꯑꯄꯨꯁꯨ ꯃꯉꯥꯏ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯃꯟ ꯑꯃꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯃꯦꯊꯁꯀꯤ ꯐꯣꯔꯃꯨꯂꯥꯁꯤꯡ ꯊꯤꯑꯣꯔꯦꯝꯁꯤꯡ ꯑꯗꯨ ꯀꯥꯎꯗꯅꯕ ꯆꯤꯟꯐꯥ ꯄꯨꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯆꯟꯗꯥꯁꯨ ꯑꯋꯥꯕ ꯑꯃꯠꯇ ꯊꯤꯗꯅ ꯊꯕꯛ ꯃꯐꯝꯗꯁꯨ ꯑꯪꯀ ꯃꯦꯊꯁꯀꯤ ꯐꯣꯔꯃꯨꯂꯥꯁꯤꯡ ꯀꯥꯎꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯃꯃꯥꯅ ꯊꯕꯛ ꯃꯐꯝꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝꯗꯅ ꯑꯄꯨꯁꯨ ꯏꯃꯨꯡꯗ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯦꯞꯇ꯭ꯔꯤ ꯃꯃꯥꯗꯒꯤ ꯃꯦꯊꯁꯇ ꯃꯥꯔꯛ ꯍꯦꯟꯅ ꯐꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯈꯤ ꯆꯟꯗꯥꯗꯤ ꯑꯦꯛꯖꯥꯝ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯉꯟꯇꯥ ꯍꯧꯒꯠꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯆꯟꯗꯥꯅ ꯑꯄꯨꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯄꯗ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯥꯅꯈꯤꯕ ꯄꯣꯟꯊꯥꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯝꯃꯒ ꯃꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯄꯨꯗꯤ ꯄꯣꯟꯊꯥꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯇꯨꯝꯊꯕ ꯌꯥꯗꯕ ꯃꯈꯩ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯦꯛꯖꯥꯝ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯈꯤ ꯆꯟꯗꯥꯅ ꯃꯌꯨꯝꯗꯒꯤ ꯍꯥꯊꯨ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕꯤ ꯅꯨꯄꯤ ꯔꯥꯖꯤꯌꯥꯅ ꯍꯪꯂꯛꯏ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝꯅꯤ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯧꯒꯠꯂꯕ꯭ꯔꯥ ꯑꯩ ꯍꯧꯗꯣꯛꯄꯤꯔꯣ ꯍꯥꯏꯕ꯭ꯔꯥ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯟꯗꯥꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯄꯨ ꯍꯧꯗꯣꯛꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯦꯊꯁꯀꯤ ꯑꯦꯛꯖꯥꯝ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯑꯄꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯂꯨꯛꯊꯗꯨꯅ ꯃꯃꯥꯗꯒꯤ ꯃꯥꯔꯛ ꯍꯦꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯏꯔꯤ ꯉꯥꯏꯍꯥꯛ ꯂꯣꯏꯔꯒ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯕꯦꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞ ꯃꯨꯜꯂꯤ ꯆꯟꯗꯥꯗꯤ ꯃꯍꯥꯛꯅ ꯏꯔꯤꯉꯩꯗ ꯆꯦ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯃꯨꯛ ꯑꯄꯨꯗꯒꯤ ꯀꯣꯏꯁꯟ ꯃꯨꯟꯒꯦ ꯇꯧꯔꯝꯃꯤ ꯑꯄꯨꯅ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥ 6 ꯂꯥꯏꯔꯤꯛ ꯄꯥꯔꯛꯇ꯭ꯔꯒ ꯃꯤꯅꯤꯠ 2 ꯑꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯑꯄꯨꯒꯤ ꯑꯟꯁꯔ ꯁꯀ꯭ꯔꯤꯞ ꯃꯨꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯄꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯦꯛꯖꯥꯝ ꯍꯣꯜꯗꯒꯤ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯑꯃꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯟꯁꯔ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯤꯇꯪꯒ ꯁꯥꯡꯊꯅ ꯐꯪꯂꯝꯂꯕꯗꯤ ꯑꯩꯁꯨ 100 ꯐꯪꯂꯝꯒꯗꯕꯅꯤ ꯑꯃꯟꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯟꯁꯔ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯐꯨꯜ ꯃꯥꯔꯛ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯦꯊꯁꯀꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯣꯏꯅ ꯇꯧꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯑꯄꯨꯁꯨ ꯐꯨꯜ ꯃꯥꯔꯛ ꯐꯪꯕ ꯌꯥꯕꯁꯤꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗꯒꯤ ꯆꯟꯗꯥ ꯑꯃꯨꯛ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯍꯥꯏꯔꯛꯏ ꯀꯣꯏꯁꯟꯒꯤ ꯑꯟꯁꯔ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯈꯪꯉꯤ ꯃꯇꯝ ꯈꯤꯇꯪꯒ ꯁꯥꯡꯊꯅ ꯐꯪꯂꯝꯂꯕꯗꯤ ꯑꯩꯁꯨ ꯃꯥꯔꯛ ꯐꯨꯜ ꯐꯪꯕ ꯌꯥꯔꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯃꯟ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯁꯤꯊ ꯅꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯥꯟꯅꯗꯤ ꯐꯃꯨꯡ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯝꯕ ꯃꯃꯥ ꯃꯆꯥ ꯉꯁꯤꯗꯤ ꯇꯣꯉꯥꯟꯕ ꯐꯃꯨꯡꯗ ꯇꯨꯝꯅꯔꯝꯃꯤ ꯃꯃꯥꯅ ꯍꯪꯂꯛꯏ ꯅꯪꯒꯤꯗꯤ ꯃꯦꯊꯁꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯄꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯆꯟꯗꯥꯁꯨ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯇꯥꯔꯕꯁꯨ ꯇꯨꯝꯕꯗꯤ ꯑꯃꯠꯇ ꯌꯥꯅꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯦꯊꯁꯀꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯑꯃꯟꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯐꯥꯔꯁ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯆꯟꯗꯥ ꯀꯧꯊꯣꯛꯇꯨꯅ 100ꯀꯤ ꯃꯅꯨꯡꯗ 52 ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯆꯟꯗꯥꯕꯨꯁꯨ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯄꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯑꯄꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯂꯩꯔꯦ ꯃꯥꯔꯛ 100ꯒꯤ ꯃꯅꯨꯡꯗ 59 ꯐꯪꯂꯦ ꯆꯟꯗꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗꯒꯤ ꯃꯥꯔꯛ ꯍꯦꯟꯅ ꯐꯪꯂꯛꯄ ꯑꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤꯕ ꯑꯗꯨꯕꯨ ꯑꯄꯨꯗꯤ ꯃꯃꯥꯗꯒꯤ ꯃꯍꯥꯛꯅ ꯃꯥꯔꯛ ꯍꯦꯜꯂꯦ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯃ ꯀꯥꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥꯅ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞꯀꯤ ꯐꯦꯛꯇꯔꯤꯗꯨꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯉꯁꯤꯁꯨ ꯊꯦꯡꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯦꯅꯦꯖꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯟꯗꯥꯕꯨ ꯆꯩꯔꯤ ꯆꯟꯗꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯕꯗꯒꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔ ꯑꯗꯨꯅꯗꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯆꯟꯗꯥꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯅꯪꯅ ꯅꯨꯃꯤꯠ 10ꯅꯤ ꯐꯦꯛꯇꯔꯤ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯝꯕꯒꯤ ꯈꯨꯠꯁꯨꯃꯟꯅꯤ ꯃꯁꯤ ꯄꯨꯔꯒ ꯉꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯦꯛꯇꯔꯤ ꯑꯁꯤꯗ ꯂꯥꯛꯂꯅꯨ ꯅꯌꯨꯝꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯑꯗꯨꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯆꯟꯗꯥ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯇꯣꯂꯕꯤ ꯑꯃꯒꯨꯝꯅ ꯄꯩꯁꯥ ꯈꯔ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯤꯡꯅꯅꯕ ꯑꯅꯧꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯑꯃꯨꯛ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯀꯔꯤ ꯊꯕꯛ ꯑꯃꯨꯛ ꯊꯤꯒꯗꯧꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯆꯟꯗꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯛꯄꯒꯤꯗꯃꯛꯇ ꯃꯆꯥꯅ ꯆꯥꯅꯅꯕ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯂꯩꯔꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯆꯟꯗꯥꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜꯗꯗꯤ ꯁꯨꯃꯥꯏꯅ ꯆꯦꯠꯅ ꯀꯣꯟꯕꯒ ꯐꯪꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯆꯥꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯂꯛꯄꯒꯤꯗꯃꯛꯇ ꯄꯥꯔꯇꯤ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯑꯄꯨꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯒ ꯑꯃꯠꯇ ꯇꯥꯗꯦ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯆꯟꯗꯥꯅꯗꯤ ꯃꯁꯥ ꯃꯇꯣꯝꯗ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯖꯔꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯏꯆꯥꯗ ꯊꯥꯖꯕ ꯂꯩ ꯍꯣꯠꯅꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯪꯉꯤ ꯅꯪꯅ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯍꯥꯟꯈꯩ ꯏꯆꯥꯗ ꯆꯩꯔꯝꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯉꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯉꯛꯈꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯆꯥꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯅ ꯅꯣꯛꯆꯔꯤ ꯆꯟꯗꯥꯅ ꯑꯃꯨꯛꯁꯨ ꯃꯆꯥꯒꯤ ꯆꯥꯅꯕ ꯁꯦꯝꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯄꯨꯗ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯍꯟꯗꯛ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯂꯛꯄ ꯑꯁꯤꯅ ꯑꯍꯧꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯆꯥꯅ ꯁꯣꯏꯗꯅ ꯐꯥꯔꯁ ꯇꯥꯔꯛꯀꯅꯤ 10 12 ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯂꯣꯏꯔꯒꯅ UPSC ꯑꯦꯛꯖꯥꯝ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯗꯥꯏꯔꯦꯛ ꯀꯂꯦꯛꯇꯔ ꯁꯥꯍꯥꯕ ꯑꯣꯏꯗꯣꯏꯅꯤ ꯀꯂꯦꯛꯇꯔ ꯁꯥꯍꯥꯕ ꯑꯣꯏꯔꯕꯗꯤ ꯑꯆꯧꯕ ꯌꯨꯝ ꯃꯅꯥꯏ ꯃꯁꯜ ꯑꯃꯠꯇ ꯋꯥꯠꯂꯣꯏꯗꯣꯔꯤꯕꯅꯤ ꯆꯟꯗꯥꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯄꯩꯁꯥ ꯂꯩꯔꯣꯏ ꯀꯣꯂꯦꯖ ꯆꯠꯄ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯃꯥꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯅꯪꯅ ꯀꯣꯆꯤꯡ ꯇꯧꯅꯅꯕ ꯄꯩꯁꯥꯁꯨ ꯇꯨꯡꯁꯤꯟꯕ ꯍꯧꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯟꯗꯥꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠ ꯈꯔ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯆꯟꯗꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯄꯣꯟꯊꯥ ꯑꯃ ꯇꯧꯈꯤꯕꯗꯣ ꯃꯗꯨꯗꯤ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯩꯁꯨ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯆꯠꯄ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯇꯧꯕꯗꯣ ꯄꯥꯝꯗꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯂꯔꯣꯏ ꯑꯄꯨꯅ ꯇꯤꯚꯤ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯈꯤꯕꯗꯣ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯄꯥꯈꯤꯕꯗꯤ ꯅꯠꯇꯦ ꯁ꯭ꯀꯨꯜꯗ ꯅꯪꯕꯨ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯥꯈꯤꯕꯅꯤ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯂꯦꯝꯅꯗꯤ ꯃꯥꯡꯗ꯭ꯔꯦ ꯋꯥꯍꯩ ꯑꯁꯤꯅ ꯆꯟꯗꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯁꯥꯒꯠꯆꯈꯤꯕ ꯃꯪꯂꯥꯟ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯈꯤ ꯆꯟꯗꯥꯒꯤ ꯑꯄꯪꯕ ꯋꯥꯈꯜ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯛꯂꯦ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯔꯛꯂꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯤꯕꯤ ꯆꯟꯗꯥꯗ ꯑꯃꯨꯛ ꯑꯄꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯩꯁꯨ ꯑꯣꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯀꯂꯦꯛꯇꯔ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯛꯂꯤ ꯅꯪꯕꯨ ꯑꯩ ꯀꯣꯂꯦꯖ ꯇꯝꯍꯟꯕ ꯉꯝꯂꯒꯗ꯭ꯔꯣ ꯄꯩꯁꯥꯗꯤ ꯂꯩꯖꯔꯕꯣ ꯆꯟꯗꯥ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯍꯥꯏꯐꯝ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯔꯝꯕꯁꯤꯗ ꯃꯥꯒꯤ ꯄꯦꯟꯗꯕ ꯑꯗꯨ ꯇꯥꯏꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯗ ꯇꯥꯏꯅꯒꯗ꯭ꯔꯥ ꯃꯆꯥꯒꯤꯗꯃꯛꯇ ꯐꯅꯅꯕ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ ꯆꯟꯗꯥ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ
ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥ ꯗꯥꯛꯇꯔ ꯗꯤꯋꯥꯟꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯂꯝꯃꯤ ꯉꯁꯤꯗꯤ ꯏꯁꯨꯛ ꯁꯨꯛꯊꯅ ꯗꯥꯛꯇꯔ ꯗꯤꯋꯥꯟꯒꯤ ꯐꯤꯔꯣꯟ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯆꯟꯗꯥꯅ ꯍꯥꯏꯔꯤ ꯏꯆꯦ ꯅꯪ ꯑꯥꯗ ꯂꯩꯈ꯭ꯔꯕꯁꯨ ꯍꯞꯇꯥ ꯑꯃꯗ ꯅꯪꯒꯤ ꯌꯨꯝꯗ ꯅꯨꯃꯤꯠ ꯑꯅꯤꯔꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯎꯐꯨꯜ ꯋꯥꯐꯜ ꯄꯨꯝꯅꯃꯛ ꯀꯟꯊꯣꯛꯀꯅꯤ ꯆꯟꯗꯥꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯆꯟꯗꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯁꯨꯛ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤꯕꯗꯤ ꯆꯟꯗꯥꯅ ꯍꯥꯏꯔꯛꯏ ꯏꯆꯦꯗꯤ ꯊꯥ ꯑꯍꯨꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯑꯩꯒꯁꯨ ꯎꯅꯕ ꯐꯪꯂꯔꯣꯏ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅ ꯑꯩꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯆꯟꯗꯥꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯅꯪꯒꯤ ꯊꯥ ꯑꯍꯨꯝꯒꯤ ꯇꯣꯂꯣꯞꯅꯤ ꯑꯆꯤꯟꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯀꯥꯟꯅꯔꯛꯀꯅꯤ ꯄꯥꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯆꯟꯗꯥ ꯃꯄꯤ ꯈꯥꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯀꯞꯂꯛꯏ ꯏꯆꯦ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯅꯥꯝꯇ ꯂꯩꯔꯔꯣꯏ ꯗꯥꯛꯇꯔ ꯗꯤꯋꯥꯟꯅꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯨꯝꯂꯕꯤ ꯆꯟꯗꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯀꯞꯄ ꯊꯦꯝꯕꯤꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯀꯥꯟꯅꯔꯛꯄ ꯃꯇꯝꯗ ꯆꯟꯗꯥꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯄꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯆꯟꯗꯥꯗꯤ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯔꯒꯗ꯭ꯔꯥ ꯀꯤꯖꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯆꯟꯗꯥꯅ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯀꯂꯦꯛꯇꯔ ꯁꯥꯍꯕꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯧꯈꯤꯕ ꯎꯔꯝꯃꯤ ꯀꯂꯦꯛꯇꯔꯕꯨ ꯂꯥꯞꯅ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯃꯇꯝꯗ ꯆꯟꯗꯥꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯧꯅꯅ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯄꯣꯛꯂꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯟꯗꯥ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯝꯃꯤ ꯆꯟꯗꯥ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯁ꯭ꯋꯤꯇꯤ ꯑꯃꯗꯤ ꯄꯤꯟꯇꯨꯗꯤ ꯆꯟꯗꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯟꯗꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯃꯤꯟꯅꯔꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯑꯄꯨꯗꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜꯒꯤ ꯍꯥꯞ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯑꯄꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯟꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯤꯕꯅꯣ ꯅꯪꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯀꯩ ꯃꯔꯝꯒꯤꯗꯃꯛꯇ ꯅꯆꯤꯟ ꯊꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯣꯟꯊꯥ ꯊꯥꯔꯤꯕꯅꯣ ꯆꯟꯗꯥꯅꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯇꯣꯝꯗ ꯅꯠꯇꯦ ꯇꯧꯁꯤꯟꯅꯕ ꯍꯩꯔꯤꯕꯁꯦ ꯅꯪꯅ ꯂꯥꯏꯔꯤꯛ ꯃꯇꯦꯛ ꯑꯃ ꯄꯥꯁꯤꯟꯅꯔꯒ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯔꯤꯒꯤꯗꯃꯛꯇ ꯇꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯂꯥꯛꯀꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯍꯟꯗꯛꯀꯤ ꯃꯦꯊ꯭ꯁꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯅꯪꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯉꯥꯡꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯎꯠꯀꯅꯤ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯃꯥꯔꯛ ꯀꯌꯥ ꯍꯦꯟꯒꯦ ꯌꯦꯡꯉꯨ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥ ꯃꯥꯒꯤ ꯌꯨꯝꯊꯪꯅꯕꯤ ꯔꯥꯖ꯭ꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯆꯟꯗꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ ꯔꯥꯖ꯭ꯌꯥꯅ ꯍꯪꯂꯛꯏ ꯆꯟꯗꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯆꯥꯒꯤꯗꯃꯛꯇ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯁꯤꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯒꯗꯕꯕꯨ ꯃꯥꯟꯗꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯎꯗꯦ ꯆꯟꯗꯥꯅꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯀꯝꯗꯧꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯏꯊꯤꯔꯦ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯡꯂꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯟꯗꯥꯗꯤ ꯃꯆꯥꯅꯨꯄꯤꯗ ꯊꯥꯖꯕ ꯂꯦꯞꯇ꯭ꯔꯤ ꯆꯟꯗꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯖꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇ꯭ꯌꯨꯁꯟ ꯇꯧꯅꯅꯕ ꯄꯩꯁꯥ ꯇꯨꯡꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯟꯅ ꯆꯟꯗꯥꯗ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯤꯔꯛꯏ ꯆꯟꯗꯥꯁꯨ ꯁ꯭ꯀꯨꯜ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯃꯟꯅ ꯄꯤꯔꯛꯂꯤꯕ ꯆꯦ ꯃꯆꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯆꯟꯗꯥ ꯍꯣꯇꯦꯜ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯀꯣꯟ ꯂꯤꯛ ꯐꯦꯡꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯁꯨꯔꯤ ꯆꯟꯗꯥꯅꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯥꯕꯨ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯀꯣꯆꯤꯡꯒꯤ ꯄꯩꯁꯥ ꯄꯤꯕ ꯉꯝꯅꯅꯕ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤ ꯄꯩꯁꯥ ꯇꯥꯜꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝꯗꯅ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯃꯦꯊ꯭ꯁ ꯑꯗꯨꯕꯨꯅ ꯑꯃꯟꯅ ꯇꯥꯛꯍꯜꯂꯤ ꯆꯟꯗꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨ ꯎꯔꯒ ꯁ꯭ꯋꯤꯇꯤ ꯑꯃꯗꯤ ꯄꯤꯟꯇꯨꯁꯨ ꯑꯃꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯗꯤ ꯑꯄꯨꯗꯤ ꯌꯥꯎꯔꯛꯇꯦ ꯃꯃꯥ ꯀꯧꯕꯅꯤꯅ ꯃꯆꯥꯗꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆा ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯟꯗꯥꯅꯗꯤ ꯀꯣꯌꯦꯡ ꯌꯦꯡꯖꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯔꯒ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯕꯅꯤꯅ ꯃꯈꯣꯡꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯃꯇꯣꯝꯗ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯆꯟꯗꯥꯕꯨ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯁ꯭ꯀꯨꯇꯔ ꯑꯃꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯗꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤꯗ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯂꯤꯕ ꯑꯁꯤꯗ ꯑꯄꯨꯒꯤ ꯄꯤꯛꯂꯕ ꯄꯨꯛꯆꯦꯜ ꯑꯗꯨꯅꯗꯤ ꯋꯥꯈꯜ ꯐꯠꯇꯕ ꯑꯃ ꯈꯟꯕ ꯍꯧꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯦꯊ꯭ꯁꯀꯤ ꯌꯨꯅꯤꯠ ꯇꯦꯁ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯗꯣꯛꯂꯤ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗꯗꯤ ꯁ꯭ꯋꯤꯇꯤ ꯑꯃꯗꯤ ꯄꯤꯟꯇꯨꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯁ ꯇꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯄꯨꯕꯨ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯂꯦꯞꯍꯜꯂꯝꯃꯤ ꯑꯄꯨꯁꯨ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯂꯝꯃꯤ ꯃꯍꯥꯛꯅ ꯃꯥꯔꯛ ꯍꯦꯜꯂꯦ ꯃꯇꯥꯒꯨꯝ ꯅꯥꯄꯜ ꯀꯥꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯄꯨ ꯅꯪ ꯅꯇꯣꯝꯗ ꯉꯥꯏꯔꯦ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯐꯦꯜ ꯑꯣꯏꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯒꯤ ꯕꯦꯛ ꯃꯇꯝꯗ ꯆꯟꯗꯥꯁꯨ ꯃꯥꯒꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ
ꯃꯆꯥꯅꯨꯄꯤꯗ ꯃꯥꯒꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥꯡꯒꯤ ꯑꯦꯛꯖꯥꯝꯗ ꯅꯪꯅ ꯃꯥ ꯍꯦꯟꯈꯤꯕꯒꯤ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯃꯥ ꯍꯦꯜꯂꯦ, ꯁꯤ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯔꯦꯀꯣ, ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯦꯛꯖꯥꯝꯗꯗꯤ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯦꯟꯗꯦ ꯍꯥꯏꯕ ꯈꯪꯅꯔꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯟꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯃꯤꯜꯛ ꯀꯦꯟ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯥꯅ ꯄꯩꯁꯥ ꯂꯣꯠꯁꯤꯜꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯄꯨꯅꯁꯨ ꯎꯍꯧꯏ, ꯃꯔꯝ ꯑꯗꯨꯅ ꯆꯟꯗꯥꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯄꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯄꯨꯂꯞ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯋꯤꯇꯤ ꯑꯃꯗꯤ ꯄꯤꯟꯇꯨꯕꯨ ꯑꯄꯨꯅ ꯁ꯭ꯀꯨꯜꯗꯒꯤ ꯀꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯥꯔꯇꯤ ꯑꯃ ꯄꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯛꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯦꯅ꯭ꯌꯨꯗ ꯌꯥꯎꯔꯤꯕ ꯑꯆꯥꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ, ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯥꯛꯇꯨꯅ ꯑꯄꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯟꯗꯨꯅ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯂꯩꯊꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯄꯨꯗꯤ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯆꯟꯗꯥꯗꯤ ꯄꯩꯁꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯟꯗꯥꯅ ꯃꯆꯥꯅꯨꯄꯤꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ, ꯄꯩꯁꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯑꯗꯨꯕꯨ ꯑꯄꯨꯗꯤ ꯋꯥ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯆꯟꯗꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯌꯥꯗꯨꯅꯇ ꯂꯥꯛꯄꯅꯤ, ꯅꯪꯒꯤꯗꯃꯛꯇ ꯋꯥꯠꯇꯅꯕ ꯑꯩꯅ ꯍꯣꯠꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯜꯂꯕ? ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯦꯟꯖꯗ꯭ꯔꯕ ꯆꯟꯗꯥꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯏ, ꯑꯩꯅ ꯑꯋꯥꯕ ꯊꯤꯗꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯋꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯇꯥꯟꯁꯤꯟꯖꯔꯛꯄꯅꯤ, ꯑꯗꯨꯒ ꯅꯪꯅ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯅꯣꯡꯃꯇꯗ ꯂꯣꯏꯁꯤꯟꯈ꯭ꯔꯕ? ꯑꯗꯨꯕꯨ ꯑꯄꯨꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ, ꯄꯩꯁꯥ ꯑꯗꯨꯗꯤ ꯅꯪꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯇꯥꯟꯈꯤꯕ ꯄꯩꯁꯥꯁꯨ ꯅꯠꯇꯦ, ꯑꯩꯁꯨ ꯈꯪꯉꯤ ꯄꯩꯁꯥ ꯑꯗꯨ ꯅꯪꯅ ꯀꯝꯗꯧꯅ ꯇꯥꯟꯈꯤꯕꯅꯣ ꯍꯥꯏꯕ꯫ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯅꯪꯕꯨ ꯁ꯭ꯀꯨꯇꯔꯗ ꯌꯨꯝ ꯑꯁꯤ ꯌꯧꯕ ꯐꯥꯎꯕ ꯊꯤꯜꯂꯛꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ, ꯀꯝꯗꯧꯅ ꯄꯩꯁꯥ ꯇꯥꯜꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯅ ꯃꯤꯇꯣꯞ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯩ ꯑꯁꯤꯕꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕ ꯃꯇꯝꯗꯗꯤ ꯆꯟꯗꯥ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯔꯤ, ꯅꯪ ꯄꯣꯛꯄꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯇꯥꯕ ꯐꯪꯖꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯆꯥꯗ ꯁꯥꯎꯅ ꯐꯨꯔꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯅꯗꯤ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯔꯤ, ꯑꯗꯨꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯣꯏꯅ ꯎꯔꯤ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯜꯂꯤꯗꯨꯕꯨ ꯅꯁꯥ ꯅꯇꯣꯝꯇ ꯏꯀꯥꯏꯗꯕ꯭ꯔꯥ? ꯅꯪꯅ ꯄꯩꯁꯥ ꯍꯨꯔꯥꯜꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯏꯔꯥꯜ ꯁꯤꯔꯤ꯫ ꯆꯟꯗꯥꯅ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯔꯤ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯄꯩꯁా ꯄꯨꯝꯅꯃꯛꯇꯤ ꯅꯪꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯌꯨꯝꯒꯤ ꯕꯔꯥ ꯊꯤꯒꯗꯧꯔꯤ, ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯐꯤꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯊꯤꯒꯗꯧꯔꯤ, ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯑꯗꯨꯕꯨ ꯑꯄꯨꯅꯗꯤ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯒ ꯃꯃꯥꯕꯨ ꯏꯟꯊꯣꯛꯑꯝꯃꯒ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯆꯟꯗꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯇꯥꯅꯅꯕ ꯊꯃꯣꯏ ꯀꯥꯏꯅ ꯍꯥꯏꯍꯧꯔꯤ, ꯅꯪꯒꯤꯗꯃꯛꯇ ꯐꯅꯕ ꯈꯜꯂꯨ, ꯑꯩꯅ ꯂꯥꯟꯖꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯔꯣ, ꯉꯁꯤꯗꯒꯤꯗꯤ ꯅꯪꯅ ꯃꯤꯒꯤ ꯍꯦꯜꯄꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯈ꯭ꯔꯔꯣꯏ, ꯅꯪꯒꯤꯗꯃꯛꯇ ꯀꯩꯁꯨ ꯋꯥꯔꯔꯣꯏ꯫ ꯆꯟꯗꯥꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯔꯦ, ꯃꯊ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯃꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯛꯂꯕꯗ ꯆꯟꯗꯥ ꯃꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ? ꯃꯆꯥꯅꯨꯄꯤꯕꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯀꯦ ꯍꯣꯠꯅꯖꯔꯨꯕ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯌꯥꯖꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯄꯨꯅ ꯀ꯭ꯂꯥꯁ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯥꯔꯁꯠ ꯕꯦꯟꯆꯇ ꯐꯝꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯄꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯒꯤ ꯕꯦꯟꯆ ꯂꯥꯁꯠ ꯕꯦꯟꯆꯇ ꯑꯣꯏꯅ ꯃꯇꯣꯝꯗ ꯐꯝꯂꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯁꯥ ꯃꯥꯡꯈ꯭ꯔꯦ꯫ ꯑꯃꯟꯁꯨ ꯆꯟꯗꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯖꯔꯤ, ꯑꯗꯨꯕꯨ ꯆꯟꯗꯥꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯆꯟꯗꯥꯗꯤ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤ, ꯃꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯆꯟꯗꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯟꯗꯥꯁꯨ ꯃꯁꯥ ꯈꯔ ꯅꯥꯕ ꯐꯔꯛꯄ ꯃꯇꯝꯗ ꯀꯔꯤꯝꯇ ꯄꯣꯊꯥꯔꯨꯕ ꯇꯧꯗꯅ ꯃꯤꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯆꯥꯅꯅꯕ, ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ, ꯑꯃꯗꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯄꯩꯁꯥ ꯋꯥꯠꯇꯅꯕꯒꯤꯗꯃꯛꯇ ꯃꯇꯣꯝꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯤꯟꯇꯨ ꯑꯃꯗꯤ ꯁ꯭ꯋꯤꯇꯤ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯆꯟꯗꯥꯕꯨ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯟꯗꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯣꯟꯅꯔꯤ, ꯑꯗꯨꯕꯨ ꯑꯄꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯤꯟꯗꯤꯒꯤ ꯑꯣꯖꯥꯅ ꯑꯉꯥꯡꯁꯤꯡꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯅꯤꯡꯕ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯁꯦ ꯑꯃ ꯏꯔꯛꯎ ꯍꯥꯏꯗꯨꯅ ꯑꯦꯁꯥꯏꯟꯃꯦꯟꯠ ꯄꯤꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯄꯨꯗ ꯍꯪꯂꯛꯏ, ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ? ꯑꯄꯨꯅ ꯈꯨꯝꯂꯛꯏ, लाꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯅꯤꯡꯗꯕ ꯂꯩꯐꯝ ꯊꯣꯛꯇꯦ, ꯂꯩꯔꯕꯁꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯏꯕ ꯐꯪꯂꯣꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗꯥ ꯑꯃꯗꯤ ꯔꯦꯖꯤꯌꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯟꯗꯥꯅ ꯃꯍꯥꯛꯀꯤ ꯑꯁꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯀꯞꯂꯗꯨꯅ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕꯁꯤꯡ ꯄꯥꯎ ꯇꯝꯂꯤ꯫ ꯆꯟꯗꯥꯅ ꯍꯥꯏꯔꯤ, ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯂꯥꯏꯔꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ
ꯄꯨꯟꯁꯤꯗ ꯄꯥꯟꯗꯝ ꯂꯩꯇꯕ ꯍꯣꯠꯅꯅꯤꯡꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯇꯁꯦꯡꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯁꯦ ꯄꯤꯅꯔꯛꯄ ꯃꯇꯝꯗ ꯑꯄꯨꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯦꯁꯦ ꯑꯃꯠꯇ ꯏꯔꯛꯇ꯭ꯔꯦ मागी मतौ अदुदा उसितमंदे हायदुना हिंदी की ओजा अदुना सु अपुबु यामना थीना चैरी ओजा अदुना हायरी स्कूल असिदा खक्ता नते ngasi gi समाज असिदा लेरिबा मियोय खुदिमक की पुंसीदा पांदम अमममदि लै नंग नतोमदा ngairabani पांदम अमत्ता लैत्रिबसे मथंगी सिंदना अपु सुक्थादुना मतोमदा लेरिबा मतौ अदु उबदा अमन्ना हंगलई कैदौनबा यावरबगे चंदादी कदायदा लेहौरे स्कूल लाक्त्रबदि अपुना यामना साउना खुमलई अइना कमायना खंगदोनो चंदागी मरमदा अइंगोना केमता हंगलकनु अइ केमता खंगदे अमन्ना खुमलई चंदागी मरमदा अइना नंगोंदा हंगलिबसे करी मरमगिनो हायबा नंगसु खंगफम तोई नंगी मरमददि अइना लोइनमक खंगी अदुबु नंगनदि नंगना सागी मरमदा कैसु खंगजदे अपुना अमुक यामना साउना खुमलई नंगना करी खंगलदना अमन हायरई चंदा नंगी इमानी हायबा अइ खंगी अपुदी ममागी ममिंग पलकपसिदा अमुके हेना साउरई अदुना हायरई फरेने नंगना यामना खंगलबदि हौजिक अइगी इमा कदायदा थबक सुरी अदुगा माना तालिबा पैसासिंग अदु करी थबक तौदुना तालिबनो हायबदसु नंग खंगलमगनी हायदुना यामना हाइनजब तुकच्चब मोंग अमदा हायरई अमन्नदि यामना तपना खुमलई खंगी लोइनमक खंगी अदुबु अपु नंगी नफमदा नंगना खंगदबु वाहंग कया अमदि लैरे अदुबु नंगनदि वाहंगसिंग अदुगी पाखुम फंगननबा अमुक्ता ओइरबसु थीगे हायना खनखिदे थीसु थीखिदे अदुबु करीगुंबा नंगना अचुम्बा पुनमक खंगनिंगलबदि दिल्ली गेट की मनाक्ता लैरिबा गाड़ी वर्कशॉप अदुदा होरेन नुमिदांवायरम पुंग 6 मखाई ताबदा लाउ हायरमगा अमनसु चटख्रे मथंगी सिंदा हायनाखिबा मतुंग इन्ना अपु वर्कशॉप अदुदा लाक्लमी मफम अदुदा अमनदी वर्कशॉप अदुदा थबक सुबा यावदुना लेरमी थाउथी इतै तैना लेरमी अमन्ना वर्कशॉप मपु अदुदा असवाय फाव चटलुखिगे हायरमगा अपु मखोय अनि पुन्ना लाकमिनरी ngaihak chatlaba matungda dukan amanba amagi marumda leptuna amanna hairei mangda leiriba hotel asida yengu अपुनसु होटेल अदुदा येंगलबा मतुंददि चाक होटेल अदुदा महाकी ममाना मकोक्ता मंजूनरब फी अमा कोपसिंदुना होटेल की कोलिक फेंगबा होटेल की थबक तौदुना लेरमलिबा फिबम अदु उरमी अमन हायरई नंगी इमाना असिगुंबा अवाबा मफम असिदा थबक तौरिबसे करी मरमगिनो नंगी दमक्तनी नंगनदि नंगी पुंसिदा पांदम अमत्ता लैते इंगाव ngawna लैथोकली थोकलबा अमा लाक्चनी मतागुम पंगहिंगदे हिंगली अदुबु नंगी नमानदि नंगी नफमदा अचौबा आशा अमा थम्मी नोंमा नत्रगा नोंमदि नंगना पुंसिदा माय पाकपा मी अमा सोयदन ओइरक्कनी हायना नंगी नमाना हौजिक फावबा थाजबा लेप्ट्री मरम असिननी नंगी नमाना असिगुमलबा मफम असिदा थबक सुरिबा अमन्ना अमुसु मखा तारई नंगी इमागी पुंसिगी पांदमदि नंगनी नंगी इमाना पुंसिदा ओइबा ngamlaroidaba ऑफिसर कलेक्टर अदु नंगोंद ओयु हायबा नत्ते मतिक चाबा मी अमा ओयु हायबनी मचाबु अफबा मतिक चाबा मी ओहेनिंगदबा ममा मपा कनाबु लेरमगनी मचाना अफबा मतिक चाबा मी ओइरपा हायबसी ममा मपागी पुंसिगी पांदमनी अमन्ना अमुसु मखा तारादुन हायरकली अइदि हौजिक फावबा करी मरमगिदमक्ता नंगोंदा नंगी इमाना असा थमलिबनो खल्लुबदा ngaktaba ngamde nangna pre board ta 50% हेना फंगलकपा मतमदा ट्यूशन तौननबगिदमक्तनी पैसा ताननब हौजिक्तगी तुंगसिनजरिबनी चंदाना नंगी ट्यूशन की पैसा ताननब होनरपा मतम अदुदनी चाक होटेल असिदा थबक तौननब आइना सिनखिबनी होटेल असिगी मपु आइगी इयामबनी नंगना चिंगनरिबा नंगी इमाबु नुंगतिगी स्कूटरदा थिलकलिबा नुपादु आइगी इयामबनी नुपी मतोमदा थबक वाना सुरुरगा नुंगांग अथेंगबदा मतोमदा वाना हनखिबदा नुंगाइत्रदुना आइगी इयामबना थिनखिबनी अमन्ना अमुक्सु होटेल थबक तौरिबा मयामबबु चाउथोकचना येंगलगा सिंगनबा अमगुलोइना हायरई अइगिसु अइगी इयामबना अइंगोंदा आशा अमा चाउना थमली मरम अदुना अइना फना वारबसु फना लानिक पारंगद्रबसु अइगी इयामबना अइगी फमदा थमलिबा आशा असिदि कैदौनुंगदा अइना कायहल्लोय मथंगी सिंदना अपु फमुंगदा फमदुना लांगतकनना ममाना थबक हलकपा ngaiduna lerami ngaihak lerega chandasu manjunaraba fi ama makokta kuptuna imungda lok khu khuduna changlakhi अपूदी ममागी मतवदु उरुबदा ममादा वा अमता हाइजबा ngamdana ममित्तगी मपी इरा चेनबा मखै पेरी पेरी तौदुना ममागी मतव येंगदुना लैरी ममाना वाजरिबा मतवदु उरुबदा अपू ममित्तगी मपी थिंगबा ngamlaktraदुना मबुनिंग नुंगसिना कपलगा ममागी मनाक्ता चंगलई ममाबु नुंगसिना कोंदुना खोंजेन थोकना कपली चंदासु मतागी मतवसिदा मचाबु नुंगसिना कोलदुना कपली कपना हायरई इचाबु चाक लामनब्रा इमाना सोयदना थोंगनी हायदुना मचाबु कोलदुना पेना कपसरी मथंगी सिंदना ममा मचा पुन फमिनदुना तन चामिनरमी अपुना हंगलई इमा अइना होबा तनसिबु हावब्रा चंदानसु नोमी तौरदुना मचाना होबा सेप ताद्रबा तनदु उल्लदुना हायरई मतुंग मनाउदी चाक अमता थोंबिरनु लारिकता पादुना लेयु अइ अदुम थोंजरगे चंदादी नुमित चुपा अमा थबक वाना सुरुरबनिना चाक फावबा फजना चारमदना वारे तुमगे हादुना तुमननबा सेम साबा हौख्रे
ꯑꯄꯨꯁꯨ ꯋꯥꯔꯗꯨꯅ ꯇꯨꯝꯂꯤꯕꯤ ꯃꯃꯥꯒꯤ ꯃꯁꯥ ꯅꯝꯕꯤꯗꯨꯅ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯒꯤꯗꯤ ꯍꯣꯇꯦꯜ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯨ ꯆꯟꯗꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯩꯁꯥꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯑꯄꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯗꯤ ꯃꯁꯥ ꯃꯇꯣꯝꯗ ꯀꯣꯟꯅ ꯂꯥꯛꯆꯅꯤ ꯆꯟꯗꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯑꯩꯗꯤ ꯍꯣꯇꯦꯜꯗ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯅꯤ ꯑꯄꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥꯁꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯣ ꯁ꯭ꯀꯨꯜꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯆꯟꯗꯥꯁꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯗꯨꯅ ꯑꯩꯅꯕꯨ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯄꯨꯅ ꯃꯃꯥꯒꯤ ꯐꯩꯖꯨꯞ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯤꯔꯒ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯑꯩꯕꯨ ꯐꯦꯜ ꯑꯣꯏꯕ ꯄꯥꯝꯗꯕꯒꯨꯝ ꯑꯩꯅꯁꯨ ꯏꯃꯥꯕꯨ ꯐꯦꯜ ꯑꯣꯏꯍꯟꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯔꯕꯤ ꯃꯤ ꯑꯃ ꯑꯣꯏꯈꯤꯕ ꯄꯥꯝꯗꯦ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯆꯟꯗꯥ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ ꯃꯇꯣꯝꯗꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯤꯟꯗꯤꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯆꯟꯗꯥꯕꯨ ꯉꯍꯥꯡꯈꯩ ꯁ꯭ꯀꯨꯜ ꯂꯥꯛꯇꯦ ꯑꯦꯁꯦꯁꯨ ꯐꯖꯅ ꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯃꯄꯥꯟꯗ ꯂꯦꯞꯄꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯑꯄꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯆꯟꯗꯥꯅ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯄꯥꯟꯗꯝ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯃꯤꯆꯩ ꯁꯃꯥꯖꯅ ꯅꯣꯛꯅꯔꯤꯕ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯂꯝꯃꯣꯏ ꯑꯄꯨꯅ ꯑꯃꯨꯛꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯟꯗꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯁꯨꯔꯨꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯁ꯭ꯀꯨꯜ ꯂꯥꯛꯂꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯖꯕ ꯅꯠꯇꯦ ꯁꯨꯇꯤ ꯂꯩꯕ ꯅꯠꯇꯦ ꯅꯨꯡꯁꯥ ꯁꯥꯕ ꯅꯣꯡ ꯆꯨꯕ ꯑꯅꯥ ꯑꯌꯦꯛ ꯊꯤꯗꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯂꯦꯞꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯆꯟꯗꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯑꯩꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯩ ꯄꯨꯟꯁꯤꯗ ꯁꯤꯃꯗꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯆꯟꯗꯥꯗꯤ ꯂꯦꯞꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯂꯤ ꯆꯟꯗꯥ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯥꯟꯅꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯥꯒꯤ ꯄꯨꯛꯆꯦꯜꯕꯨ ꯃꯁꯛ ꯈꯪꯕꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯃꯥ ꯃꯆꯥ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯤ ꯂꯥꯏꯔꯤꯛꯇ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯔꯥ ꯀꯌꯥ ꯑꯃꯁꯨ ꯆꯟꯗꯥꯅ ꯃꯆꯥꯅꯨꯄꯤꯗ ꯇꯥꯛꯄꯤꯔꯤ ꯆꯟꯗꯥꯅ ꯍꯥꯏꯔꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯨꯟꯁꯤꯗꯗꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯦꯡꯅꯒꯅꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯍꯣꯠꯅꯗꯅ ꯃꯥꯏꯊꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯛꯇꯅꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯃꯥꯏꯊꯤꯔꯤꯕꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯤ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯂꯦ ꯆꯟꯗꯥ ꯃꯃꯥ ꯃꯆꯥ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯖꯔꯤ ꯆꯟꯗꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯔꯤꯕ ꯆꯟꯗꯥꯅ ꯃꯆꯥꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯎꯔꯒ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯩꯈꯣꯏꯗ ꯀꯔꯦꯝꯅꯔꯛꯀꯅꯤ ꯑꯩꯈꯣꯏꯕꯨ ꯅꯣꯛꯅꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯨꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯪꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕꯤꯒꯅꯤ ꯊꯧꯅꯥ ꯄꯤꯕꯤꯒꯅꯤ ꯁꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯛꯀꯅꯤ ꯃꯤꯑꯣꯏ ꯈꯔ ꯑꯁꯤꯕꯨꯗꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯕ ꯌꯥꯗꯦ ꯃꯈꯣꯏꯕꯨꯗꯤ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯅꯛꯅ ꯊꯝꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯆꯟꯗꯥ ꯃꯃꯥ ꯃꯆꯥꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯛꯂꯤꯕ ꯗꯥꯛꯇꯔ ꯗꯤꯋꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯗꯥꯛꯇꯔ ꯗꯤꯋꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯁꯨ ꯃꯆꯥ ꯁꯛꯂꯕꯤ ꯃꯁꯨ ꯁꯛꯂꯕꯤꯁꯤꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯕꯣꯔ ꯄꯤꯕꯤꯔꯤ ꯆꯟꯗꯥ ꯑꯃꯗꯤ ꯑꯄꯨꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯂꯦꯞꯄꯤꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯌꯣꯛꯈꯠꯄꯤꯔꯛꯈꯤꯕ ꯃꯤꯑꯣꯏ ꯍꯥꯏꯔꯒꯗꯤ ꯗꯥꯛꯇꯔ ꯗꯤꯋꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅꯤ ꯆꯟꯗꯥꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ ꯄꯨꯟꯁꯤꯗ ꯑꯔꯨꯕ ꯈꯨꯗꯣꯡꯆꯥꯗꯕ ꯇꯥꯟꯐꯝ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ ꯄꯨꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨꯕꯨ ꯃꯥꯡꯗ ꯊꯝꯂꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯅꯣꯡꯃꯅ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯃꯃꯥ ꯃꯆꯥꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗ ꯆꯠꯅꯅꯕ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ ꯑꯦꯛꯖꯥꯝ ꯊꯦꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯆꯤꯡ ꯂꯦꯝꯂꯕ ꯀꯂꯦꯛꯇꯔ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯈꯤ ꯑꯄꯨꯁꯨ ꯆꯤꯡ ꯂꯦꯝꯂꯕ ꯃꯤꯌꯥꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯎꯔꯨꯕꯗ ꯑꯅꯧꯕ ꯋꯥꯈꯜ ꯑꯃꯗꯤ ꯄꯣꯛꯄꯒꯨꯝ ꯇꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀ꯭ꯂꯥꯁ 10ꯒꯤ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯉꯁꯤꯗꯤ ꯑꯄꯨ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯟꯁꯔ ꯈꯪꯂꯕꯒꯨꯝ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯃꯇꯣꯝꯗ ꯅꯣꯛꯃꯤ ꯇꯧꯖꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯅ ꯃꯃꯥ ꯆꯟꯗꯥꯗꯤ ꯃꯍꯥꯛꯅ ꯑꯋꯥꯕ ꯀꯌా ꯈꯪꯖꯔꯛꯈꯤꯕ ꯃꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯃꯍꯩ ꯌꯥꯜꯂꯕꯒꯨꯝ ꯊꯃꯣꯏꯗ ꯄꯦꯟꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯄꯨ UPSC ꯑꯦꯛꯖꯥꯝ ꯀ꯭ꯂꯤꯌꯔ ꯇꯧꯔꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯔꯤꯕ ꯑꯗꯨ ꯎꯔꯛꯈꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯀꯔꯤ ꯇꯧꯔꯤ ꯑꯄꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯗꯤ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯀ꯭ꯂꯥꯁ 10ꯒꯤ ꯃꯦꯊ꯭ꯁ ꯐ꯭ꯔꯤꯗ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯛꯎ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟꯠ ꯁꯕꯁꯀ꯭राइब ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ